Hello, good morning, Manipur farmer. Ibung Butaram Nokjeri. Good morning, Ibung. Cha jara thakpirabo, jara wanbirabo. Like done, like you 118. Ibung ayuki cha nung thakpa loibirabro. Like tꯧsanbiyo, like done haraga like da kaino oiraktriba. Mayam punamak po aigi live sida taram nokjeri. Ma'am lakpiredi comment ibiro taram nokjeri live sida comment ibiro. Good morning, it's now ma'am punamakpo live sida join tobiradi comment su thadabiro. Comment su pajarake. Midi ui duga comment di ude. Comment su soidana thadabiro live da join tobiragadi ma'am punamakpo thagachari. Ai gelvi siga lakpibagi.
hello ma'am punamapu welcome to Jari Mukjari LBCda ma'am comment iraktabanina kana kana laino kana kana yengino amta khangdre comment se iraktabaira mento dobaira screen da show tawdre LB da join tawragadi soidana comment ibiro wanda tare tahu wanda ni karino tawisibo tahu no wanda ne wow bizela ayupa pa bizela DJ kay gari tonga lake nangbo LBꯁꯦ ꯉꯁꯥꯏꯗꯒꯤ ꯃꯤꯗꯤ ꯃꯁꯤꯡ ꯊꯣꯛꯑꯦ ꯑꯗꯨꯒ ꯀꯣꯃꯦꯟ ꯏꯔꯛꯇꯦ ꯍꯥꯏꯅ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯛꯊꯠꯂꯒꯦ ꯇꯧꯔꯕꯅꯦ ꯀꯅꯥꯝ ꯂꯩꯕꯤꯗꯕ LBꯁꯦ ꯇꯥꯗꯦ ꯍꯥꯏꯌꯦ ꯇꯥꯗ꯭ꯔꯣ ꯂꯥꯏꯛ ꯀꯥꯏꯗ ꯂꯩꯒꯦ ꯃꯤꯁ ꯐꯖꯕꯤ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯕꯤ ꯑꯁ ꯊꯦꯡꯀ꯭ꯌꯨ ꯃꯧꯄꯥꯅ ꯃꯆꯦ ꯊꯥꯒꯠꯇꯗꯤ ꯀꯅꯥ ꯊꯥꯒꯠꯇꯣꯏꯅꯣ ꯈꯝꯕꯁꯨ ꯂꯥꯛꯑꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯍꯥꯏꯅ ꯍꯦꯜꯂꯣ ꯈꯝꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯅꯆꯦꯒꯤ ꯂꯥꯏꯐꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯥꯏꯛ ꯁꯣ ꯇꯧꯗꯕ 1000 ꯂꯥꯏꯛ ꯗꯟ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯕꯤꯖꯦ ꯆꯔꯥ ꯋꯥꯜꯂꯕ꯭ꯔꯣ ꯈꯝꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯆꯥꯔꯛꯑꯒꯦ ꯈꯝꯕ ꯑꯩꯒꯤ LBꯁꯦ ꯉꯁꯥꯏꯗꯒꯤ ꯃꯤꯗꯤ ꯁꯣ ꯇꯧꯋꯦ ꯀꯣꯃꯦꯟꯗꯤ ꯀꯅꯥꯝꯅ ꯏꯕꯤꯔꯛꯇꯕꯀꯣ ꯑꯗꯨꯒ ꯑꯩꯁꯦ ꯋꯥꯅ ꯂꯩꯖꯔꯝꯃꯤꯅꯦ ꯑꯗꯨꯒ ꯑꯩꯅ LBꯁꯦ ꯍꯧꯖꯤꯛꯇ ꯀꯛꯊꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯕꯅꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯂꯥꯏꯛ ꯗꯟꯗꯤ ꯍꯥꯏ ꯂꯥꯏꯛ ꯎꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯂꯥꯏꯛ ꯎꯗꯦꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯆꯠꯂꯒꯦ ꯁꯥꯏꯂꯦꯟ ꯑꯣꯏꯔꯗꯤ ꯁꯥꯏꯂꯦꯟ ꯅꯠꯇꯦꯀꯣ ꯇꯥꯗ꯭ꯔꯣ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯁꯥꯏꯂꯦꯟ ꯅꯠꯇꯦ ꯍꯥꯏꯕꯅꯦ ꯁꯥꯏꯂꯦꯟ ꯅꯠꯇꯦ ꯆꯦ ꯁꯨꯁꯃꯤꯇꯥꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯩ ꯎꯔꯦ ꯀꯥꯏꯗ ꯎꯔꯤꯅꯣ ꯈꯝꯕ ꯀꯥꯏꯗ ꯎꯔꯤꯅꯣ
ꯕꯤꯖꯦ ꯂꯥꯏꯛ ꯗꯟꯗꯤ ꯍꯥꯏ ꯂꯥꯏꯛꯇꯤ ꯎꯗꯦ ꯆꯦ ꯑꯩꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯩꯀꯣ ꯃꯤ ꯃꯌꯥꯝꯗꯩ ꯍꯥꯏ ꯈꯝꯕ ꯆꯤꯆꯦꯁꯨ ꯇꯧꯋꯦ ꯈꯝꯕꯗ ꯈꯝꯕꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯦꯜꯕꯤꯁꯨ ꯌꯥꯝꯅ ꯑꯦꯟꯇꯔꯇꯦꯟ ꯑꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯏꯄꯥꯁꯤꯡꯅ ꯃꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯁꯦ ꯆꯥ ꯊꯛꯅꯔꯛꯑꯕꯣ ꯕꯤꯖꯦꯁꯨ ꯈꯝꯕꯁꯨ ꯕꯤꯖꯦꯅ ꯇꯥꯗꯦ ꯃꯤ ꯈꯔ ꯀꯟꯅ ꯉꯥꯡꯉꯨ ꯕꯤꯖꯦ ꯍꯧꯖꯤꯛ ꯇꯥꯔꯕ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯗꯥꯒꯣꯄꯥꯜꯒꯤ ꯑꯦꯜꯕꯤ ꯑꯌꯨꯛꯇ ꯑꯃꯈꯛ ꯊꯥꯗꯣ ꯑꯗꯨꯗꯣ ꯌꯥꯎ ꯌꯥꯎꯅ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯌꯥꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯁꯦ ꯃꯣꯕꯥꯏꯜ ꯅꯠꯇꯦꯕ ꯀꯩꯅꯣꯅꯦꯕ ꯃꯣꯕꯥꯏꯜ ꯅꯠꯇꯦ ꯇꯦꯕ꯭ꯂꯦꯠꯅꯦ ꯑꯗꯨꯒꯤ ꯍꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦꯕꯀꯣ ꯐꯪꯁꯟꯁꯦ ꯀꯥꯏ ꯌꯧꯈ꯭ꯔꯌꯥꯅꯣ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯌꯦꯡꯉꯣ ꯍꯥꯏꯌꯦ ꯕꯤꯖꯦꯅ ꯑꯩ ꯇꯧꯔꯛꯀꯦꯀꯣ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯀꯩ ꯌꯦꯡꯉꯣ ꯍꯥꯏꯅꯣ ꯕꯤꯖꯦ ꯀꯩ ꯇꯧꯔꯛꯀꯦ ꯍꯥꯏꯅꯣ ꯅꯪꯗ ꯇꯧꯅꯨꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯒꯗꯅꯤ ꯂꯥꯛꯑꯗꯤ ꯑꯗꯨꯒ ꯆꯦ ꯁꯨꯁꯃꯤꯇꯥ ꯀꯩ ꯃꯊꯦꯜ ꯈꯝꯕ ꯆꯔꯥꯗꯤ ꯁꯨꯝ ꯀꯩꯅꯣ ꯕ꯭ꯔꯦꯗ ꯄꯀꯣꯔꯥ ꯇꯧꯔꯒ ꯆꯥꯔꯦ ꯑꯗꯨꯒ ꯕꯥꯔꯣꯒꯤꯅ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯍꯋꯥꯏ ꯇꯤꯡꯉꯤ ꯈꯝꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯆꯥꯔꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯌꯣ ꯈꯝꯕ ꯀꯩꯅꯣ ꯍꯥꯏꯌꯣ ꯆꯦ ꯁꯨꯁꯃꯤꯇꯥꯁꯦ ꯂꯛꯈꯤꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯦ ꯅꯠꯇꯦ ꯑꯩ ꯂꯛꯈꯤꯄꯨꯔꯒꯤ ꯅꯠꯇꯦ ꯈꯝꯕꯅ ꯆꯦ ꯑꯩ ꯃꯤꯒꯤ ꯂꯥꯏꯚ ꯌꯥꯝꯅ ꯌꯥꯎꯗꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯁꯨ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯒꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯈꯝꯕ ꯑꯗꯨꯅꯤ ꯄꯥꯝꯃꯤꯗꯣ ꯍꯥꯏꯗꯤ ꯀꯣꯏꯆꯣꯡ ꯆꯣꯡꯕꯗꯣ ꯑꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏ ꯂꯥꯏꯚꯇꯁꯨ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯌꯥꯎꯔꯒꯗꯤ ꯃꯤꯅꯤꯠ 5-10 ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯌꯥꯎꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯈꯝꯕꯅ ꯇꯥꯔꯦ ꯇꯥꯔꯦ ꯐꯖꯕꯤ ꯀꯥꯏ ꯏꯄꯥ ꯅꯨꯡꯁꯤꯕ ꯊꯥꯒꯠꯆꯔꯤ ꯇꯥꯔꯗꯤꯀꯣ ꯑꯩꯅ ꯃꯣꯕꯥꯏꯜꯁꯦ ꯊꯥꯡꯒꯠꯂꯛꯑꯕꯅꯤ ꯃꯊꯛꯇ ꯑꯗꯣ ꯑꯗꯨꯝ ꯂꯥꯏꯚꯁꯦ ꯊꯥꯗꯕ ꯌꯥꯗꯕꯒꯤ ꯊꯥꯔꯕꯅꯦꯕꯀꯣ ꯑꯩꯁꯦ ꯀ꯭ꯌꯨ ꯑꯦꯟ ꯑꯦꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯁꯦꯝꯖꯒꯦ ꯍꯥꯏꯅ ꯇꯧꯕꯗꯨꯒ ꯃꯣꯕꯥꯏꯜ ꯌꯥꯗ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯁꯤꯈꯩꯁꯤꯒ ꯁꯦꯝꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯦꯛꯁꯨ ꯁꯦꯡꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯦꯜ ꯕꯤ ꯁꯦꯝꯃꯗꯤ ꯊꯥꯔꯒꯦꯅ ꯊꯥꯔꯦꯕꯀꯣ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯂꯥꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯤ ꯆꯦ ꯁꯨꯁꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯕꯤꯗꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯕꯤꯗꯥꯗꯤ ꯀꯔꯤ ꯆꯥꯔꯒꯦ ꯕꯥꯔꯣꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯕꯒꯤ ꯑꯗꯣ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯣ ꯂꯧꯔꯣ ꯁꯤ ꯂꯧꯔꯣ ꯅꯪ ꯄꯥꯝꯕꯗꯣ ꯂꯧꯔꯣ ꯂꯥꯏꯛꯁꯦ 1 ꯈꯛꯇꯪ ꯑꯣꯏ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦꯗ ꯈꯝꯕ ꯆꯦ ꯑꯩ ꯇꯥꯔꯒꯦꯠ 5Kꯅꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯣꯀꯦ ꯁꯤꯌꯣꯔ ꯈꯝꯕ ꯁꯤꯌꯣꯔ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯤꯊꯗꯅ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯆꯤꯊꯕ ꯌꯥꯎꯔꯒꯁꯨ ꯑꯩ ꯑꯦꯜ ꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯗꯨꯅꯤ ꯕꯤꯖꯦꯒꯤꯁꯨ ꯕꯤꯖꯦꯒꯤ ꯑꯦꯜ ꯕꯤꯗꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯤꯗꯨꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯤ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯅꯨꯄꯥꯁꯤ ꯌꯦꯡꯕꯤꯔꯛꯇꯕ ꯋꯥꯅꯤ ꯅꯥꯔꯦ ꯂꯥꯏꯛ ꯂꯥꯛꯂꯕꯣ ꯍꯥꯏꯕ ꯑꯣ ꯂꯥꯛꯑꯦ ꯂꯥꯏꯛꯁꯦ ꯍꯧꯖꯤꯛꯇ 2 ꯈꯛ ꯑꯣꯏꯔꯤꯌꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛꯁꯨ ꯈꯔ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯧꯁꯟꯕꯤꯌꯣ ꯃꯤꯁ ꯂꯟꯆꯦꯟꯕꯤ ꯂꯥꯛꯑꯦ ꯂꯟꯆꯦꯟꯕꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯟꯆꯦꯟꯕꯤ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯨꯁꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯁꯦ ꯃꯝꯃꯤꯗ ꯍꯥꯏꯌꯦ ꯉꯥꯜꯂꯛꯀꯅꯤ ꯑꯗꯨꯒ ꯆꯦ ꯑꯉꯥꯡ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯌꯦ ꯈꯝꯕ ꯑꯉꯥꯡꯒꯤ ꯃꯃꯤꯡ ꯀꯔꯝꯕꯒꯤꯅꯣ ꯑꯍꯟꯒꯤꯔꯣ ꯇꯣꯝꯕꯒꯤꯔꯣ ꯑꯗꯨꯒ
ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯇꯣꯝꯕꯅꯤ, ꯃꯃꯤꯡ ꯏꯪ ꯇꯞꯄ ꯀꯧꯏ꯫ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯃꯌꯥꯝ꯫ ꯑꯗꯨꯒ ꯕꯤꯖꯦꯅ ꯃꯤꯁ ꯂꯟꯆꯦꯟꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯍꯥꯏꯔꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯁꯟꯔꯥꯏꯁꯀ ꯄꯤꯈ꯭ꯔꯦꯀꯣ꯫ ꯍꯩꯕꯅꯦ ꯑꯩꯈꯣꯏ ꯕꯤꯖꯦꯁꯤꯗ ꯌꯥꯝꯅ꯫ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯁꯛ ꯎꯍꯜꯂꯣ ꯆꯦ ꯍꯥꯏꯌꯦ꯫ ꯕꯤꯗ꯭ꯌꯥ ꯑꯩ ꯀꯩꯅꯣꯗ ꯂꯩꯀꯣ, ꯔꯨꯝ ꯃꯅꯨꯡꯗ ꯂꯩꯌꯦ꯫ ꯃꯝꯃꯦ ꯍꯧꯖꯤꯛ ꯑꯗꯣ ꯑꯩ ꯃꯊꯪ ꯊꯥꯕꯗꯔ ꯀꯩꯅꯣ ꯑꯩ ꯎꯍꯜꯂꯛꯑꯒ ꯊꯥꯔꯛꯀꯦ꯫ ꯑꯗꯣ ꯁꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯄꯥꯔꯛꯑꯒꯦ ꯃꯌꯥꯝ ꯋꯥꯔꯧꯖꯗꯦꯀꯣ, ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ ꯈꯤꯇꯪ ꯆꯦꯠꯂꯛꯏꯕ ꯃꯔꯛ ꯃꯔꯛꯇ꯫ ꯑꯗꯨꯒ ꯆꯦ ꯑꯩ ꯚꯤꯗꯤꯑꯣꯁꯤꯡ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏ ꯈꯝꯕ ꯍꯦꯅꯣꯗꯨꯅ ꯍꯦꯜꯂꯦ꯫ ꯑꯗꯨꯅ ꯃꯌꯦꯜꯂꯦꯀꯣ꯫ ꯑꯗꯨꯒ ꯃꯤꯁ ꯂꯟꯆꯦꯟꯕꯤꯅ ꯕꯤꯖꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯨ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯂꯟꯆꯦꯟꯕꯤ ꯆꯥ ꯊꯛꯂꯛꯑꯕꯣ? ꯑꯗꯨꯒ ꯕꯤꯖꯦꯅ ꯃꯤꯁ ꯂꯟꯆꯦꯟꯕꯤ ꯅꯪ ꯑꯩꯕꯨ ꯈꯪꯂꯤꯕ꯭ꯔꯣ ꯍꯥꯏꯌꯦ꯫ ꯈꯪꯗꯅꯕꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯛꯏꯁꯦ ꯎꯗ꯭ꯔꯣ? ꯂꯟꯆꯦꯟꯕꯤ ꯕꯤꯖꯦꯅ ꯈꯪꯂꯤꯕ꯭ꯔꯥ ꯃꯥꯕꯨ ꯅꯤꯄꯥꯁꯦ ꯔꯥꯁꯤꯅ ꯃꯇꯨꯝ ꯂꯩꯕꯅꯦ꯫ ꯃꯃꯤꯠꯀꯁꯦ ꯇꯔꯥꯎ ꯇꯔꯥꯎꯅ, ꯑꯗꯣ ꯃꯃꯤꯠ ꯇꯔꯥꯎ ꯇꯔꯥꯎꯒ ꯈꯝꯕꯁꯨꯅꯦ꯫ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯅꯪ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯍꯥꯞꯂꯣ, ꯑꯩ ꯂꯥꯏꯚ 7 PM ꯗꯩꯅꯤ ꯂꯥꯛꯎ ꯁꯞ ꯄꯤꯒꯦ꯫ ꯑꯣꯀꯦ ꯆꯦ ꯈꯝꯕ ꯂꯥꯛꯀꯅꯤ ꯂꯥꯛꯏꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯑꯉꯝꯕ ꯃꯇꯝꯗ ꯂꯥꯛꯏꯀꯣ꯫ ꯑꯗꯣ ꯍꯥꯞꯀꯦ ꯈꯝꯕ, ꯑꯗꯣ ꯃꯣꯕꯥꯏꯜꯁꯦ ꯑꯝꯇ ꯀꯩꯅꯣ ꯇꯧ ꯁꯦꯝꯈꯤꯒꯦꯕꯀꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯁꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ, ꯑꯗꯨꯝ ꯍꯦꯟ ꯐꯗꯕꯒꯤ ꯄꯥꯏꯕꯅꯦꯕ꯫ ꯑꯗꯨꯒ स्नेहा वेलकम स्नेहा, बहुत दिनों के बाद आए हो। दीदी फेस दिखाइए। ओहो सॉरी स्नेहा, दीदी आज तो नहीं दिखा पाऊँगी, नेक्स्ट ज़रूर दिखाऊँगी। नेक्स्ट LBP में फेस शो करके लाइव करूँगी, आना ज़रूर। कैसी हो स्नेहा आप? ꯑꯗꯨꯒ ꯂꯟꯆꯦꯟꯕꯤꯅ ꯈꯪꯂꯤ LB ꯊꯥꯍꯧꯒꯨꯝ ꯇꯧꯗꯥꯏ, ꯂꯣꯏꯈ꯭ꯔꯕꯣ ꯍꯥꯏ꯫ ꯂꯟꯆꯦꯟꯕꯤ ꯀꯩꯅꯣꯒꯤ ꯗꯥꯒꯣꯄꯥꯜꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦ, ꯕꯤꯖꯦꯒꯤꯗꯤ ꯉꯁꯤ ꯊꯥꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯕꯤꯖꯦ ꯉꯁꯤ ꯊꯥꯕ꯭ꯔꯣ? ꯆꯦ ꯏꯕꯥꯏ ꯌꯨꯇꯨꯕ ꯍꯥꯡꯕꯤꯔꯣ ꯍꯥꯏ꯫ ꯍꯥꯡꯉꯁꯤꯔ ꯈꯝꯕ? ꯇꯧꯔꯁꯤꯔ? ꯏꯕꯥꯏꯗꯣ ꯋꯥ ꯈꯔ ꯉꯥꯡꯒꯟꯗꯦꯅꯦ꯫ ꯍꯥꯡꯉꯁꯤꯔ ꯍꯥꯏꯔꯣ? ꯃꯌꯥꯝꯅ ꯍꯥꯏꯔꯗꯤ ꯍꯥꯡꯗꯣꯏꯅꯤ꯫ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩꯒꯤꯔꯣ ꯃꯤꯁ ꯂꯟꯆꯦꯟꯕꯤ ꯍꯥꯏ꯫ ꯑꯗꯨꯒ ꯈꯝꯕꯅ ꯁ꯭ꯅꯦꯍꯥ ꯕ꯭ꯂꯨ ꯄꯤꯌꯨ ꯆꯦ ꯍꯥꯏ꯫ ꯑꯣꯀꯦ ꯁ꯭ꯅꯦꯍꯥꯗꯣ ꯃꯊꯪ ꯂꯥꯛꯄꯤꯔꯛꯀꯦꯀꯣ, ꯄꯤꯒꯦ꯫ ꯕꯤꯗ꯭ꯌꯥꯅ ꯆꯦ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯁꯨ꯫ ꯑꯣ ꯕꯤꯗ꯭ꯌꯥ ꯊꯦꯡꯉꯦ ꯆꯔꯥ ꯋꯥꯜꯂꯣ꯫ ꯁꯤ ꯀꯩꯗꯧꯔꯒꯦ? ꯁꯦ ꯑꯗꯩ ꯀꯣꯄꯤ ꯑꯃ ꯄ꯭ꯔꯣ ꯁꯦ, ꯑꯁꯤ ꯕꯦꯒꯁꯤ ꯄ꯭ꯔꯣ, ꯕꯦꯒꯇꯨ ꯄ꯭ꯔꯣ꯫ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣ? दो नमो। खंबन स्नेहा जॉइन करना होय बीजे हाय। लंचेनबी चैनल पाइब्रो, चैनल पाइगदी चेद ब्लू प्यू हाइरो, दुगा पीगे मैं परों से जॉइन तौनो। अदुगा खंबन स्नेहा सब कमेंट करना रिटर्न करूँगा हाय। स्नेहा इतना सुंदर हो के फेस क्यों नहीं दिखा रही हो? ओहो थैंक यू मेरी प्यारी बहना, दीदी सुंदर नहीं है। स्नेहा मैं आपको ब्लू देती हूँ ओके। यहाँ पे जो खंबा एक पम बोल के है ना, इस पे आप देखो, एक सेकेंड, मेरे से ब्लू क्यों नहीं हो रहा है? ब्लू नहीं हो रहा है मेरे से। खंबा ब्लू वो पी भी याद ही नहीं, याद हो रहे
याम हाइनदेको पाई कइनोसे आई टेबलेट तोनेबको अदुना नुआइत्रिबा। स्नेहा मैंने आपको ब्लू दिया है, यहाँ पे जो खंबा एक बोल के है ना आपके ऊपर, इस पे आप जाके आप ज्वाइन करना। आप एक कमेंट छोड़ दो और आपको रिटर्न मिलेगा पक्का। और यहाँ पे जो जितने भी है ना बीजे ये सब है ना, इन सब को भी आप ज्वाइन कर सकते हैं। विद्या लक्ष्मी पर एक एक कमेंट छोड़ देना कि ऐसे न्यू फ्रेंड बोल के, न्यू फ्रेंड फ्रॉम ऐसे सुष्मिता लाइव ऐसे बोलने से भी चलेगा। तो आपको पक्का आफ्टर 24 आवर रिटर्न मिलेगा। स्नेहा आप सुन रही हो? खंबन स्नेहा जी कनेक्ट करना। हाँ स्नेहा आप सभी के साथ कनेक्ट कीजिए। खंबन स्नेहा जॉइन मी बिजेना मिस लंचेन भी अगी मतम वाली तामोगिनी हजिकीदुदी है अनिमक खुमन खुमन हाइबदुगा तौइनेको। अदुगा स्नेहा खंबा कैसे कमेंट करूँ? स्नेहा जैसे दीदी कह रहे हैं ना वैसे करो आप, मतलब ऐसे करो न्यू फ्रेंड फ्रॉम सुष्मिता एलबी ऐसे करके आप लिख दो। ओई माँ इचानी पान लुपा तरा से गाय करेने तरा से पीछे गाय रे मैम। अदुगा ओ बीजे खंबा स्नेहा ब्लू पीरेको कनो तौब्रो येंगो अम्ता। खंबा मैं तुम्हारा लैंग्वेज नहीं समझती है। स्नेहा नहीं समझने से भी कुछ नहीं है, कोई नहीं चलेगा। आप सब कर दो, खंबा आपको रिटर्न दे देगा। बस आप इंग्लिश पे लिख देना न्यू फ्रेंड बोल के, खंबा आपको रिटर्न कर देगा। खंबना फजई मिंगचे मालमलदी फजरमनी फजई मिंगचे मालमलदी फजरमनी। नंग आइगी वीडियो लोइने येंगदेबा नत्रो? अꯉꯥꯡ अनिमक यावबने वीडियोदा। अदुगा कना मानगे हाइरो? अदुगा खंबना खंबा जुमदा थोलपदा फंगनादोइनिको अखोय मयाम बंद्रा चादोइनिको सिल्लांगमो। अदुगा खंबा बोल रहे स्नेहा एक्टिंग देखना। खंबा हंस रहा है। स्नेहा आप खंबा को ज़रूर ज्वाइन करना। और सभी दूसरे हैं ना यहाँ पे सब लोग के साथ आप कनेक्ट कर सकते हैं। आप बस एक एक कमेंट छोड़ दो। सरदा लाए सरदा इनाउपी वेलकम तौजरी नचेगी एलविदा दो अना हजिता नंगी चैनल चंगा नंगी वीडियो येंगमिको अदुगा नंगी कैनोसु सबसु चिचेना रिटर्न तौरंबनी। हाय मैम गुड मॉर्निंग है सरदाना हाइरे। अदुगा मैम पुनमक लाइक खरका तौसनबियुको। स्नेहा लाइक नहीं किया है तो लाइक कर दीजिए दीदी के एलबी को। अदुगा खंबा चे सुस्मी ब्लू पीयू स्नेहा दा सब तौनगे खंबा स्नेहा से ब्लू पीबने जाद्रिबो ब्लू पीरबनी। अदुगा स्नेहा ओए खंबा मैं नेपाल से हूँ ओके। हाँ स्नेहा नेपाली है। खंबा आप हिंदी में आप दोनों कम्युनिकेट कर सकते हो। स्नेहा नेपाल से है। बीजे नचे सरदा वेलकम है बीजे नुपी से कनेक्ट तौनवो कौशलो दुम हिंदी रा इंग्लिश ला। अदुगा सरदा नंसु तौनवो नुपी से फबनी यामना। अदुगा खंबना है बस स्नेहा आप नेपाली है क्या? हाँ जी खंबा स्नेहा नेपाली है। सरदाना हाउ बीजे हायगा नुसीना कौरे स्नेहा सरदाना को सरदा करी हाउरके नन हाउ है से। अदुगा स्नेहा बोल रहे हैं हाँ नेपाल से हूँ। हाँ जी खंबना स्नेहा आपका एग्ज़ाम ख़त्म हो गया? आप पिछले बार तो आप एग्ज़ाम दे रहे थे ना, आपका एग्ज़ाम ख़त्म हो गया अभी? दुगा खंबना हा हा प्रेंग अमा गुलाकनी वीडियो सेम लोरे अस खंबा नहीं लई रे तौजी। कनादा तौबैनो दोना खंबा कनादा तौबैनो खंबा मई चले। दुगा स्नेहा ने मैसेज डिलीट कर दिया। स्नेहा क्यों मत करो ऐसे चलेगा कोई नहीं। खंबना अइदी सक थीबनी नुपीना का पांबीदे चे सुस्मी कनाना हाइनो इपान हेन हेले कनाना हाइनो हयेंग परेंग परेंग लेंदोइने खंबा यूट्यूबर खंबदो स्वाई ओइबिरब्रो हाइना।
ꯑꯗꯨꯒ ꯈꯝꯕꯅ ꯕ꯭ꯂꯨ ꯗꯦꯒ ꯍꯥꯏ ꯁ꯭ꯅꯦꯍꯥꯒꯤ ꯕ꯭ꯂू ꯂꯩꯔꯕꯅꯤꯅꯦ ꯇꯨ ꯁ꯭ꯅꯦꯍꯥꯒꯤ ꯕ꯭ꯂू ꯂꯩꯔꯦ ꯈꯝꯕ ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯥ ꯀꯣꯃꯦꯟ ꯇꯧꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯕꯤꯖꯦꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯉꯥꯏꯕꯗ ꯑꯩ ꯁꯤꯗꯧꯔꯦ ꯑꯩ ꯇꯨꯝꯂꯒꯦꯀꯣ ꯉꯥꯏꯍꯥꯛ ꯑꯩꯌꯥ ꯐꯔꯛꯏꯁꯤꯗꯤ ꯆꯤꯆꯦꯅ ꯌꯥꯝ ꯖꯥꯡ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯉ ꯄꯥꯔꯛꯏꯁꯤꯗꯤ ꯇꯨꯡꯉꯅꯣ ꯌꯥꯗꯦ ꯑꯌꯨꯛꯇ ꯇꯨꯝꯕ ꯐꯠꯇꯦꯀꯣ ꯑꯌꯨꯛꯇ ꯇꯨꯝꯕ ꯐꯠꯇꯦ ꯑꯗꯨꯒ ꯄꯥꯔꯛꯑꯦꯁꯦ ꯑꯗꯨꯒ ꯈꯝꯕꯅ ꯁ꯭ꯅꯦꯍꯥ ꯍꯥꯏꯔꯒ ꯍꯥ 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 स्नेहा बोल के खम्बा ने लाफिंग कर लिया है स्नेहा एंग्री ऑन मी ओके चे सुस्मी बाय हाय खम्बा जी हापक तोइरो दुगा स्नेहा दीदी मैं अभी बिजी हूँ बाद में आऊँगी ओके स्नेहा आप चाहे तो इधर जो भी है ज्वाइन कीजिए खम्बा को आप ज्वाइन कीजिए एक बार खम्बना स्नेहा जी हाय खम्बा नंग चंगा तौसनगिरा मा रिटर्न दी तौरकनी माने फदी फवनी तानी तौकन एम आर ब्लॉग लाए मम्मा थैंक यू सूस गुड मॉर्निंग वेलकम मम्मा मम्मा ब्लू पामदी हाइरो आई पिरके मयाम अनौब मयाम से स्नेहा सिसु अनौबनी अम्मा न लिपस्टिक कतई हैरबने हरे कृष्णा से लिपस्टिक कतई न लईरी तौली ला से दो आई कमेंट पार के कमेंट से सुमाइन तो से सुमाइन तो से ताराब हजी लोइना दो अपाम लगे वेलकम मम्मा नचागी एलबीदा वेलकम तौजरी मम्मा अयुकी करी करी होनाबिरगे चा थअबो अदुगा खंबना स्नेहा क्या सब्जी खाया हाय स्नेहा आपको पूछ रहे खंबने सुबह का क्या नाश्ता कर लिया है एम आर ब्लॉग न लाइक डन थैंक यू मम्मा चेबेमचा सु लाए थैंक यू चेबेमचा नाउगी एलबीदा तरा नोकचेरी चेबेमचा दुकान चत्रबो खुबी फोर है चेबेमचा नोंग नंगी टाइटल खुबी है इरोमता अदुगा केन तौरे खुबी फोर हाइगरे चेबेमचा चा थअबो बारोगी के हिंजांग थोंदोइनो बिजेना मम्मा नचाना खुरमजरी गुड मॉर्निंग हाइना हाइगरे बिजे से साथीनने मी कोलिको सेंब फई हाइदि बिजेगी नेचर से जाम साथीन फईको दुगा एम आर ब्लॉग ना थैंक यू बिजे हन हाइरे बिजेना चेबेमचा अइबु खंगबिब्रो नुंसीबी जोय चेबेमचा लेब्रो बिजेना कौरिये अदुगा सरदाना सरदार लाइक डन 5 लाइक डन थैंक यू सरदार लाइक तौसनबिबगी सरदार ब्लू पामदी हाइरो जॉइन तौनदब मैम लेदी जॉइन तौनबा स्नेहा ऑन लाइक डन थैंक यू स्नेहा अब आपने ज्वाइन कर लिया किसी को आप यहाँ पे जितने भी है ना आप ज्वाइन कीजिए आप बेफिक्र हो के आप ज्वाइन कीजिए यहाँ पे जो बीजे खुमन है और एम आर ब्लॉग और बेमचामी तो सभी के सभी मेरा फ्रेंड लिस्ट है आप अगर इसे रिटर्न नहीं मिले ना तो आप मेरे अगले एलबी पे आके आप मुझे शिकायत कर सकते हो तो मैं इसका रिस्क ले रही हूँ आप सभी के साथ आप ज्वाइन कीजिए पर यहाँ पे जितना सारे चैनल है ना ये सब थोड़ा बड़ा चैनल वाला है तो आप प्लीज़ मतलब जाके आप ज्वाइन कीजिएगा ब्लू भी है आपके पास दुगा एम आर ब्लॉगना शूज़ आई ममास किचन इचानुपागी आईडी लापनी खंगे ममा अदुदनी ममा नचान वेलकम तौरी हाइदो अदो ममा सिगगी स्नेहा से कइनोनी अनौबनी अदो ममाना जॉइन तौबियो तौनिंगगदी अइना नुपी से तौदे हाइबको अदो मागा तौरक्पा ngaira खंगदे अदो एम आर ब्लॉग सरदा गुड मॉर्निंग हाय सरदा गुड मॉर्निंग हाइगरे दुगा बिजेना हे नोंदम्बा करी नुमित्ता कमेंट से हौरक्कदबा ईश्वर इबुंगो हाइगरे अस बिजे लाइ जौरे करी नंग कमेंट दो इरो आई पारगे अदुगा कहीं लाएको पाखंग हनी लाए पाखंग हनी लापीरे थैंक यू पाखंग नचेगी एलबीदा वेलकम
Taram nokcheriko. Hi, hello, beautiful iche. Thank you. Inaw mayamna sum thagatpibeiniko. Beautiful gadi oidrabani aduga heart di beautiful soidana oiko ai. Aduga pakhangba kano tawre aina pakhangbusu nahana join tawhrebako aduga video su support tawminasi kari oina chare pakhangbadi ayuki. Duga MR Blogna Sneha, hello, join me, please return sure. Hi. Aduga Dini lae, Dini, hello Dini nungaribo. Thank you. LB da changbirapagi taram nokcheriko like done. Thank you amuka hanna aduga like se mapanda pallaga laire palhanbino mapan se lalhanbio aduga chi bam chat khrabro aduga Bijena Dini good morning harga joy tawhre Bije nangbu kaino leishabidagadi joy tawshanganuko nang sunaibo pakhang sari oiragiraba nang ha akhoi na cheneba do nang pakhang sari oiragiraba duga MR Blogna Dini good morning hi duga pakhang bana good morning iche hi good morning pakhangba mayam punamaka join tawduble edi sum khut thangalo mayam punam sum choidan tawni akhoi mete masen ngatani ko aduga ayya nene si lae RK kulawdi nene na Sushmita 7 like done thank you nene si kari cha thakpirage aigi jani pase nga haina lawisise mo uima duga MR Blogna blue haye okay mama ai blue pirake nambasune pak chatribako mama chatpu chatte kaigino khangdine blue se piba yade kaigino tawsibo yare yadore ko mama MR Blog ta blue pire amta check tawbiyo yare ko aduga Dini na good morning MR haye aduga Dini MR ga lainarabra MR ga lainadradi MR da connect tawsanbiyo aduga thamoi su lae mi sure ko na tariba kaidoriba sida kan mopana machi jumda laitradi kaida laidoino tariba kaidoriba sida kai layo nangso phamo aduga chenu lae like then thank you chenu chathak labo aigi like se mapanda pallaga laire mayam da cross tahonbiyo mapan se aduga MR Blogna sus breakfast loire susti mama aisu breakfast loire bread pakora tawraga chare oidi angang school chapagina fried rice tawraga khatang pijare do kainogidi nungthilgidi thongdri aduga Dini na Bije good morning haye aduga chenu na thabak chilli chummi chenu ayuki thabak chinba matamni ko ai angang school chathraga ai dung hak keno tawpani ai su pangkui roida aduga MR Blogna anu good morning haye aduga anu singana thabak sugige ko haye hoi chenu dum marakta comment thadaro subiro aduga mamana good morning hairi aduga Bijena thawai tai haye nusina thawai tai ne ai anu singana Dini hello hi good morning tawre dadi chenu na Bije hello and haraga leichinda ten kapkhre ko aduga Bijena chenu nusibi good morning haina Bijena kethare mache mayam si uda chibamchana laiko on thabak ama tawri okay chibamcha dukandro chibamcha ayunina kari thabak chinba matamni ko hanjikse aduga anu singana MR good morning haina hare Dini na chenu haina harga hi han tawre aduga anu singana bemcha aisuni hai mani mayam punamak thabak chinba matamni ayungan tase aduga MR na anu mamasni hai MR Blog se mamani haiba chenu aduga Bijena Bije kedawrino banangise comment ka kathatna kedawrino banangise nang cheido puthro ranjia
ꯅꯪꯗꯨ ꯀꯩꯗꯧꯕꯩ ꯍꯩꯗꯣꯛꯏꯕ ꯍꯩꯗꯣꯛꯀꯅꯣ ꯑꯥꯗꯩ ꯐꯤꯗꯨ ꯇꯩꯊꯣ ꯑꯥꯗ ꯐꯤ ꯂꯩꯔꯦ ꯇꯩꯊꯣ ꯐꯤꯗꯣ ꯇꯩꯊꯣ ꯐꯤꯗꯨꯅ ꯅꯪ ꯇꯨꯁꯟ ꯇꯥꯔꯦ ꯇꯨꯁꯟ ꯇꯥꯔꯦ ꯐꯤꯗꯨꯅ ꯇꯩꯊꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯏꯆꯦꯝꯁꯤ ꯍꯥꯏꯔꯒ ꯏꯆꯦꯝꯁꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯦꯅꯨꯅ ꯑꯣ ꯃꯃꯥꯁ ꯑꯣꯀꯦ ꯍꯥꯏ ꯕꯤꯖꯦꯅ ꯍꯣ ꯏꯆꯦ ꯕꯦꯝꯆꯥ ꯄꯥꯃꯨꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏ ꯆꯦꯕꯦꯝꯆꯥ ꯕꯤꯖꯦꯅ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗꯅꯤ ꯇꯥꯔꯕ꯭ꯔꯥ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯀꯥꯏꯗꯅꯣ ꯄꯥꯔꯤꯁꯤꯅ ꯍꯥꯏ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯅ ꯕꯤꯖꯦ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯂꯥꯛ ꯑꯁꯤꯁ ꯂꯥꯛ ꯊꯝꯃꯨꯁꯤꯒ ꯑꯩ ꯀꯩꯅꯣꯝ ꯄꯤꯒꯦ ꯑꯗꯩꯗꯤ ꯕꯤꯖꯦꯅ ꯍꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯁꯤ ꯄꯥꯔꯦꯀꯣ ꯑꯗꯨꯒ ꯑꯅꯨꯁꯤꯡꯅ ꯀꯥꯏꯗꯅꯣ ꯄꯥꯔꯤꯁꯤꯅ ꯍꯥꯏꯌꯦ ꯄꯥꯔꯤꯀꯣ ꯑꯩ ꯀꯟꯅ ꯄꯥꯔꯤ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯅ ꯕꯤꯖꯦ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯌꯦ ꯆꯦꯅꯨꯅ ꯇꯞꯄꯦ ꯄꯥꯕ ꯍꯥꯏ ꯑꯣꯀꯦ ꯑꯩ ꯆꯥꯡꯅꯕ ꯍꯣꯠꯅꯔꯛꯀꯦꯀꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯃꯃꯥ ꯊꯣꯡꯖꯗ꯭ꯔꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯅꯥꯏꯟꯗꯣ ꯑꯩꯅꯤ ꯍꯥꯏ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ 10 ꯁꯨꯈꯔꯦꯀꯣ 10 ꯁꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ 10 ꯁꯨꯕꯒꯤ ꯑꯁꯤꯒ ꯂꯧꯒꯦ ꯍꯥꯏꯅ ꯁꯤꯒ ꯆꯥꯕꯤ ꯑꯃ ꯂꯩ ꯑꯗꯣ ꯊꯣꯡꯗ ꯍꯥꯡꯉꯣ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯁꯨ ꯂꯥꯛꯑꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯂꯥꯛꯑꯦ ꯏꯅꯥꯎꯄꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯕꯤꯗ꯭ꯌꯥꯄꯇꯤ ꯅꯆꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤꯀꯣ ꯑꯗꯨꯒ ꯆꯦ ꯑꯅꯨ ꯍꯥꯏꯅ ꯍꯥꯟꯅ ꯀꯧꯔꯛꯑꯦꯀꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯍꯥꯏ ꯑꯩ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏ ꯑꯗꯨꯒ ꯕꯤꯖꯦꯅ ꯕꯤꯗ꯭ꯌꯥ ꯎꯏ ꯍꯥꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯅ ꯆꯦꯅꯨ ꯍꯥꯏꯔꯒ ꯖꯣꯏ ꯇꯧꯔꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯅꯁꯨ ꯕꯤꯖꯦ ꯎꯏ ꯃꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅꯗ꯭ꯔꯥ ꯎꯏ ꯕꯤꯖꯦꯅ ꯊꯋꯥꯏ ꯅꯪ ꯆꯠꯂꯕꯣ ꯍꯥꯏ ꯊꯋꯥꯏꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯊꯋꯥꯏꯗꯨ ꯀꯩꯒꯤꯅꯣꯕ ꯗꯣꯟ ꯑꯗꯨ ꯀꯗꯥꯏ ꯅꯪ ꯆꯥꯕꯤꯗꯤ ꯆꯥꯕꯤ ꯀꯗꯥꯏ ꯆꯥꯕꯤꯗꯤ ꯍꯥꯡꯉꯣ ꯊꯣꯡ ꯑꯝꯇ ꯍꯥꯡꯉꯣ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯆꯦꯅꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯕꯤꯗ꯭ꯌꯥꯄꯇꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯆꯦꯕꯦꯝꯆꯥꯅ ꯂꯥ ꯇꯧꯔꯦ ꯑꯗꯣ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯅ ꯎꯃꯥ ꯀꯔꯤ ꯊꯣꯡꯂꯤꯒꯦ ꯕꯤꯖꯦ ꯑꯦꯜꯕꯤ ꯆꯥꯎꯅ ꯆꯥꯛ ꯊꯣꯡꯕꯗ ꯊꯨꯝ ꯑꯅꯤꯔꯛ ꯊꯥꯛꯎꯅꯤꯀꯣ ꯃꯃꯥ ꯑꯁꯦꯡꯃꯛꯀꯤꯅꯤ ꯑꯦꯜꯕꯤ ꯏꯖꯥꯎ ꯆꯥꯛ ꯊꯣꯡꯕꯗ ꯆꯥꯛ ꯌꯦꯟꯁꯥꯡꯒꯁꯦ ꯍꯥꯎꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯆꯦ ꯕꯦꯝꯆꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯣꯏ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯑꯦꯝ ꯑꯥꯔꯅ ꯑꯣꯀꯦ ꯍꯥꯏꯔꯗꯤ ꯄꯥꯈꯪꯕꯅ ꯌꯦꯟ ꯊꯣꯡꯕ ꯀꯣꯕꯤ ꯁꯥꯛ ꯍꯩꯕꯥꯜ ꯀꯥꯡꯁꯣꯏ ꯌꯦꯔꯨꯝ ꯑꯉꯧꯕ ꯆꯥꯏꯌꯦ ꯏꯆꯦ ꯎꯏꯃꯥ ꯄꯥꯈꯪꯕ ꯕꯥꯔꯣꯒꯤꯔꯣ ꯅꯪ ꯍꯧꯖꯤꯛꯇꯩ ꯆꯥꯊꯣꯛꯏꯁꯦ ꯃꯊꯦꯜ ꯈꯨꯆꯥꯝꯁꯤꯗꯤ ꯑꯁ ꯅꯪꯗꯤ ꯏꯕꯣ ꯏꯅꯥꯛ ꯈꯨꯜꯂꯦ ꯅꯪꯒꯤ ꯃꯊꯦꯜꯁꯦ ꯍꯥꯎꯔꯅꯤꯕꯣ ꯑꯗꯨꯒ ꯕꯤꯖꯦꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯂꯩꯁꯥꯕꯤ ꯃꯧ ꯂꯩꯇꯦ ꯁꯤꯗꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯑꯗꯨꯏꯁꯨ ꯂꯩꯁꯥꯕꯤꯗꯗꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯗ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯍꯥꯏꯗꯤꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤꯒ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯅꯪ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯔꯦꯁꯄꯦꯛ ꯍꯥꯏꯗꯤ ꯔꯦꯁꯄꯦꯛ ꯇꯧꯒꯗꯅꯤ ꯑꯗꯨꯏꯁꯨ ꯅꯪꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯅ ꯍꯥꯏ ꯅꯪ ꯒꯔꯜꯐ꯭ꯔꯦꯟꯗꯨꯒ ꯅꯪ ꯈꯨꯔꯝꯃꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯕ ꯌꯥꯗꯦ ꯃꯆꯥꯠꯇꯣꯁꯤ ꯌꯥꯗꯕ ꯃꯣꯕꯥꯏꯜꯅꯦ ꯃꯃꯥꯒꯤ ꯌꯥꯗꯕ ꯃꯣꯕꯥꯏꯜꯅꯦ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯁꯤ ꯌꯥꯗ꯭ꯔꯦ
मैम कमेंट हमते जाना पाथरगे मतेक मतेक लेपेको वारौबा यादे आई कनो तौबले इतोमता लैबा अदुगिनी अदुगा कई हाबा ऐका कायजौरे मैम वारौबा जादेको पाजरगे अदुगा विद्यावतीना हनी हन हारगा खुरमजरी हारे अदुगा नेनेसीना हाइबा सुस्मिता ngasiदी चा ओइना होटनरेदा हाय ओके ओके नेने कनो तौबनीको आई ngतासे चानादी खरा लाइट ओइबनी अदुगा एमआर ब्लॉगना पाखंबा जॉइन तौरके जागद्रा नंग रिटर्न हलओ हाय जानी जानी ममा पाखंबा एमआर ब्लॉग है लेबसे ममा किचन की सिजु अतोप अकाउंट अमनिको अदुगा जॉइन तौरदी सोइदना हनबिखोको अदुगा बिजेना ममा थांगलोइदा आई याम ज्ञान ताना थोंजेरी है बिजे ज्ञान ताबना खुनबम गंद्रबा ज्ञान ताबनी पानी पासे यामना अदुगा पाखंग मने विद्यावती हेलो नुंगाइरिबो हाय पाखंबा एमआर ब्लॉग सेना अमते जॉइन तौजरके हनबिरओ हाय अदुगा एमआर ब्लॉग ने बिजे ओके फई अदुनी इचातनी हायग्रे गो असि लोबजे सि लाइनते अमोद अदे खोउरो सेमता आई वाइगेता अमता मामा वाइगेता से सेमता आई या मेरी था कौन से मरक मरक मम्मी से कहीं एमआरना बिजे के फई अदुनी इचातनी हाय दुगा नेने सीना विद्यावती सपोर्ट तौमिनसी आब्रो ओ निने विद्यावती गा लेनाद्रिबा लेनौ विद्यावती सिगैसिगा आरके कुलवती सनाइन हाइसे विद्यावती ने अमता चंगबिरो चंगागा अमता नेने सीसे अमता जॉइन तौबिरो विद्यावती दो काइन निने विद्यावती फंगनाबगा आई केनो तौगे ब्लू पीके को मंगोंदा दुगा चेनुना ला लाइन हाइरे दो एमआर ब्लॉगना आरके कुलवती हेलो हायरे अदुगा ममाना कौरे को नेने सीदा अदुगा पाखंग मन एमआर ब्लॉग होय तौरके हाय ओ कइनोना ओ तौरके हाय ममा तौसनबिरो कमेंट अमा थंबिरमो तौरके हाय अदुगा चेनुना ला हायरे विद्यालक्ष्मीना पाखंबा सब खरा तौबिरमो हाय अदुगा ब्लू से कनादा पिरो हायबनो अमता हायबिरो पाखंबा पिउ हायब्रा विद्यालक्ष्मी पिउ हायब्रा अदुगा विद्यावती दी लेरिबो विद्यावती से आरके नेनेना कौरिये अदुगा एमआर ब्लॉगना आरके कुलवती जॉइन तौरके जाब्रो हाय ममा तौसनबियो अदुगा आरके नेनेना हायरे एमआर नुंगाइरिबो हाय अदुगा चेनुना मुका ला हायरे एमआर आरके नुंगाइरिये हाय अदुगा चेबेमताना सुस्मी चाक थोंलबो हाय चेबेमचा आई चाक थोंद्री कनो तौनी सीएलबी से लोरगा दुइदी थबक खरा तौरगा चाक थोंगनी अंगां स्कूल हलक्तृगैदा नंगनबदी थोंगनी अदुगा कई इंजांग थोंदोइनो चेबेमचागिदी अदुगा आरके कुलवती निनेना याइये हाय अदुगा चेबेमचाना मयाम गुड मॉर्निंग हाय चेबेमचा नंग सिगैसे लेनारिबो पुनमसे लेनारबो लेनादबो होगदी लोइना हाइनवो अदुम अमना अमा अदुम जॉइन तौनजनी अदु बिजेना ममा कुलवती नचाना खुरमजरी हायना हारगा जोय तौरे चेनुना ऑन हाय अदुगा चेबेमचाना सुस्मी आई उरबो हाय उरे चेबेमचा लेबीबगी थैंक यू चेबेमचाना अनु डार्लिंग गुड मॉर्निंग हाय सिगा अनसन इरेसे अनु हाय नत्रो अइना अनु हायना पारेको चेबेमचा सोरेसु हायरो दुगा एमआर ब्लॉगना आरके जॉइन तौरबनी रिटर्न तौबिरौको हाय ममा कमेंट थंबिरमो होरेन चेन अदनबा विद्यावतीना हनी नुंगाइरिये हाय अदुगा अय्या पिंकी कुइरे उदबा पिंकी कदरोगे नंग एलबी अतैदा सोमत थेंगनदे काय चलुरगे एलबी थाब्राइब आई लोरे हे
ꯏꯆꯥꯅꯤꯄꯥ ꯑꯇꯣꯝꯕꯁꯤꯅ ꯑꯩꯒꯤ ꯂꯤꯞꯁꯇꯤꯛꯋꯣ ꯑꯥꯏꯂꯥꯏꯅꯔꯋꯣ ꯂꯣꯏ ꯊꯨꯗꯦꯛꯇꯨꯅ ꯂꯣꯏꯈ꯭ꯔꯦꯕꯨ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯥ ꯑꯩꯕꯨ ꯕꯤꯗ꯭ꯌꯥꯄꯇꯤ ꯖꯣꯏꯟ ꯑꯝꯇ ꯇꯧꯕꯤꯌꯣ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯁꯅꯥꯁꯤꯒ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯑꯒꯦꯀꯣ ꯑꯗꯣ ꯕ꯭ꯂꯨꯁꯦ ꯅꯝꯕ ꯌꯥꯗꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯅꯝꯕꯁꯦ ꯀꯨꯏ ꯀꯨꯏ ꯆꯪꯉꯦꯕ ꯕꯤꯗ꯭ꯌꯥꯄꯇꯤ ꯌꯥꯗꯦꯅꯦ ꯕ꯭ꯂꯨ ꯅꯝꯕꯁꯦ ꯉꯥꯏꯈꯣ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯦꯅꯦ ꯑꯝꯇ ꯀꯣꯃꯦꯟꯁꯦ ꯄꯥꯒꯦꯀꯣ ꯆꯦꯅꯅ ꯕꯦꯝꯆꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯑꯗꯨꯒ ꯄꯤꯡꯀꯤ ꯅꯨꯡꯉꯥꯏꯕꯣ ꯅꯪꯕꯨ ꯑꯃꯨꯛꯀ ꯍꯪꯒꯦ ꯆꯦ ꯎꯁꯥ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯎꯁꯥ ꯁꯨꯁ ꯃꯣꯕꯥꯏꯜ ꯌꯥꯔꯕꯣ ꯑꯁ ꯆꯦ ꯀꯞꯅꯤꯡꯉꯤꯕꯣ ꯌꯥꯗꯦ ꯆꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯗꯣ ꯌꯥꯗꯕꯒꯤ ꯕ꯭ꯂꯨꯒ ꯄꯤꯕ ꯌꯥꯗꯦꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯗꯕ ꯇꯦꯕ꯭ꯂꯦꯠꯅꯦꯕ ꯑꯉꯥꯡꯒꯤ ꯂꯧꯕ ꯑꯗꯨ ꯇꯦꯕ꯭ꯂꯦꯠꯇꯣ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯂꯥꯏꯠꯁꯤꯗꯤ ꯑꯝꯇ ꯊꯥꯔꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯗꯨꯒ ꯕ꯭ꯂꯨ ꯄꯤꯕ ꯀꯁꯤꯅꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯌꯥꯗ꯭ꯔꯤꯁꯤꯅꯤ ꯑꯗꯣ ꯍꯩꯅꯗꯦꯕ ꯑꯩꯅ ꯍꯥꯟꯅꯗꯩꯁꯨ ꯄꯥꯏꯗꯕꯅꯤꯅ ꯑꯗꯨꯒ ꯆꯦ ꯎꯁꯥꯒꯤ ꯌꯥꯔꯕꯣ ꯆꯦꯅꯨꯅ ꯁꯨꯁꯨꯃꯤ ꯑꯩ ꯊꯣꯛꯂꯦ ꯍꯥꯏꯌꯦ ꯆꯦꯅꯨ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯗꯨ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯄꯤꯡꯀꯤ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯌꯥꯝ ꯕꯥꯏ ꯍꯥꯏꯌꯦ ꯑꯗꯨꯒ ꯄꯥꯈꯪꯕꯅ ꯍꯣꯏ ꯏꯆꯦ ꯍꯥꯏ ꯑꯩ ꯑꯝꯇ ꯕ꯭ꯂꯨ ꯄꯤꯒꯦꯀꯣ ꯕꯤꯗ꯭ꯌꯥꯄꯇꯤꯁꯦ ꯑꯗꯨꯒ ꯑꯦꯝ ꯑꯥꯔꯅ ꯎꯁꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯑꯗꯨꯒ ꯑꯥꯒꯨ ꯂꯥꯛꯑꯦ ꯑꯥꯒꯨ ꯃꯌꯥꯝ ꯚꯛꯇꯤ ꯑꯃꯇꯪ ꯖꯣꯏ ꯀꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯥꯒꯨꯁꯦ ꯑꯉꯥꯡ ꯑꯣꯏꯔꯁꯨꯀꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯌꯥꯝꯅ ꯇꯦꯂꯦꯟ ꯂꯩꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤꯀꯣ ꯃꯥꯅ ꯉꯔꯥꯡꯁꯦ ꯆꯦ ꯃꯣꯃꯤꯇꯥꯒꯤ ꯑꯦꯜꯕꯤꯗ ꯋꯥꯔꯤꯒꯁꯦ ꯐꯖꯅ ꯂꯤꯊꯈ꯭ꯔꯕꯅꯤ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ ꯄꯤꯡꯀꯤꯅ ꯕꯤꯗ꯭ꯌꯥ ꯍꯥꯏ ꯍꯥꯏꯌꯦ ꯄꯤꯡꯀꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯨ ꯈꯨꯝꯃꯛꯇꯦ ꯑꯝꯇ ꯈꯨꯝꯃꯛꯑꯣ ꯑꯗꯨꯒ ꯆꯦꯅꯨꯅ ꯎꯁꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯂꯥꯛꯑꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯋꯦꯜꯀꯝ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯤꯅꯦꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯨꯁꯃꯤꯇꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯤꯅꯦ ꯀꯩꯅꯣ ꯑꯩꯒꯣ ꯅꯤꯅꯦ ꯀꯩ ꯌꯦꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯊꯨꯗꯦꯛꯀꯅꯨ ꯑꯗꯨꯒ ꯆꯦ ꯕꯦꯝꯆꯥꯅ ꯇꯥꯃꯣ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯆꯦ ꯕꯦꯝꯆꯥ ꯀꯥꯏꯅꯣꯅꯦ ꯇꯥꯃꯣ ꯆꯦ ꯁꯔꯃ ꯂꯥꯛꯇꯦꯗ ꯇꯥꯃꯣ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯄꯥꯈꯪꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯨꯅ ꯃꯁꯨ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ ꯍꯥꯏꯌꯦ ꯆꯦꯅꯨ ꯊꯕꯛ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯅ 11 ꯂꯥꯏꯛ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯃꯃꯥ ꯀꯨꯂꯕꯇꯤ ꯍꯣꯏ ꯇꯧꯒꯦ ꯍꯥꯏ ꯕꯤꯗ꯭ꯌꯥꯄꯇꯤ ꯆꯤꯆꯦ ꯀꯞꯅꯤꯡꯉꯤꯕꯣ ꯕ꯭ꯂꯨ ꯄꯤ ꯌꯥꯗꯦꯅꯦ ꯑꯩꯒꯣ ꯕ꯭ꯂꯨ ꯄꯤ ꯌꯥꯗꯦꯀꯣ ꯀꯔꯤꯒꯤꯅꯣꯕ ꯑꯩꯒꯣ ꯏꯆꯥꯅꯤꯄꯥꯁꯤ ꯂꯣꯏꯔꯦ ꯅꯦꯅꯦ ꯁꯤ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯦ ꯕꯤꯗ꯭ꯌꯥꯄꯇꯤꯁꯦ ꯑꯩꯅ ꯀ꯭ꯂꯤꯛ ꯇꯧꯋꯦ ꯑꯝꯇ ꯆꯠꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯥꯒꯨꯅ ꯕꯣꯕꯣꯛ ꯀꯩꯒꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯅ ꯃꯤꯁꯇꯔ ꯑꯦꯝ ꯑꯥꯔ ꯑꯩꯒꯤ ꯔꯤꯇꯥꯔꯟ ꯍꯟꯕꯤꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯃꯃꯥ ꯀꯩꯅꯣꯒꯤ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒꯤ ꯔꯤꯇꯥꯔꯟ ꯍꯟꯕꯤꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯤ ꯑꯣꯟꯗꯅꯤ ꯑꯣꯀꯦ ꯑꯥꯒꯨ ꯆꯥꯊꯣꯛꯑꯣ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯕꯣ ꯏꯌꯥ ꯅꯪ ꯃꯈꯨꯠ ꯀꯩꯗꯧꯔꯒꯦꯅꯦ ꯑꯣꯏꯃꯥ ꯂꯣꯏꯔꯦꯅ ꯅꯪ ꯂꯣꯏꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯎꯁꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯨꯗꯤ ꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯂꯩꯌꯦ ꯍꯥꯏ ꯎꯁꯥꯅ ꯁꯨꯁꯇꯗꯤ ꯍꯥꯏ ꯁꯨꯁ ꯍꯤꯡꯗꯕꯀꯣ ꯁꯨꯁꯇꯗꯤ ꯍꯥꯏ ꯁꯨꯁ ꯍꯥꯏꯒꯗꯕꯀꯣ
Siga lepaga jeng waiba. Ondhani ko. Tiprane usa good morning ai leye sustadi sus haigada ko hai chiu sana anu hana haiga anu nungsibi hana haire aduga Vidavati na usa morning khurumjari hai Tipurane na mayam joy hai aduga chiu sana che Tipura hana haiga love haina nungsina okre aduga RK na Vidya thank you hai okay nene si Vidya na tawrabo Vidya sound ko chichegi se kaino obegine click toba yade kaigino khangdebako adugine mamangdadi yadana ani khak pihrabaneba kana dano aduga hajikna mu karino khangde amta click toba yadrise ko ka saye di nungaitebako sumain toga du cheusana Vidya nusibi haire aduga cheusana chebemcha haye Tipurane na usa nongna lore sida andhi tofan lakle hai oima kijeigo asigadi nongadi tadriko kijeigo nine haidi andhi tofan ka hai chen muna mamsanbado natra cheusa tawramani ko duga phi puthokna phawbaga amumam pusalakpa khatangan tawbado tawraba aduga kainona pakhangbana thiba phangde MR blog aigida hana tawbiramu ai hanjarake haye mama MR blog se thiba phangde haye aduga amta tawbiro hanjarake haye aduga cheusana as ai jam nuaitrebo sigagi dum aina piba yabo oidi asum click tawrga changa dum direct phangadamneba tawise mamangdadi ani khak pihrabaneba ado asigaisi hanji sungcha yadrise karigino khangdebase tap tawba yadrise cheusana 11 like hai thank you duga Benas Chambugong hi hello Benas welcome आपको मेरे LB पे आप कैसी हो sorry Tipurane ना हाय हाय बेनाज आप सभी के साथ आप इधर ज्वाइन कर सकते हैं आपको सब रिटर्न मिलेगा मेरा एक ही प्रॉब्लम है कि आज मैं ब्लू नहीं दे पा रही हूँ मैं हमारे उजादे खनाउसे मरेंग चलीबको अदुगने अदुगा चेउसाना पाखंगबा सब तौबिरमो हाये चेउसा प्लीज ngasi oinane nang amtang tawbiu pakhangbaga kaiginedi aingondagi ngasi se blue piba yadi mamangdadi yaramiba adu hadise blue piba on click tawbase sungchang changde kaigino hangde aguna on hai du cheusana mama and hai kaure Benas na 14 like thank you Benas 14 like thank you Benas आप इधर ना आप रहिए मतलब इधर जितने भी फ्रेंड है ना आप सबके साथ सब चैनल वाला है आप सब ज्वाइन कर सकते हैं आप आरके नेने ना उसा हन हारगा हेलो तोरे दुगा चे उसाना गुगु हन हारगा सीबी कौरे बेनास ना लव विद्यावती ना सुस्मिता आई ब्लू पियो Vidavati pining mana ngasai nang na haidagi मैम ट्राई तौरीनेबको अदु जादे हाइबा कई कदौरिनो खंगदेबसे साउनिंगेबा बिदा जादे अइगे मखोनने कमेंट पाबगे हेता सिदरकनिबा Vidavati जादेबो ngasiसे कइगिनो खंगदेबो कहीं तौबनीको मथंगददी मोबाइल कहीं तौरगदी मोबाइलदी असुम सोइदना यारनीको सिसे अइगी मोबाइल नते अदुगिनी याद्रिसे अदुगा कहीं आगुना ऑन हाय आगु कई मथेल चाइनो अद चेसना आई याम फजना इसई याम फजना सखी ngरang हाय नेने सिदी मखोन थाती फजबनी से हई अदुगा बेनास ना ऑन हाय पाखंग मना अदुम हाइनद्रसु तौरके जॉइन याइको हाय याई पाखंगबा अदुम न्यू फ्रेंड दोइदी अदुम सुस्मितागी एलबी दैनेना दुमाना तंगु कमेंटो ज्ञान तानाबा म इबिरमगा अदुम याइदा अदुगा बेनास ना ऑन हाय थैंक यू बेनास Tipurane ne Benas haisisu kainonine akhoi maron manade doisu dum friend lainaba jaine nine anine amta blue jaw pasingna ngasi oina khitang wabiro
ꯃꯁꯤ ꯑꯩꯒꯤꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯦꯞ ꯇꯧꯕ ꯆꯠꯇ꯭ꯔꯤꯕ ꯑꯗꯨꯒ ꯅꯦꯅꯦꯅ ꯍꯦꯜꯂꯣ ꯄꯥꯈꯪꯕ ꯍꯥꯏ ꯆꯣꯡꯊꯅꯨ ꯁꯅꯥ ꯁꯤꯔꯦ ꯁꯤꯔꯦꯗꯣ ꯆꯣꯡꯊꯔꯗꯤ ꯁꯤꯔꯦ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯗꯣ ꯀꯕꯨꯇꯔꯅꯦ ꯑꯥꯗ ꯂꯩꯔꯦ ꯑꯗꯨ ꯀꯕꯨꯇꯔ ꯇꯨꯈꯛ ꯂꯩꯅꯦ ꯀꯕꯨꯇꯔ ꯇꯨꯈꯛ ꯂꯩ ꯑꯗꯨꯗꯤ ꯆꯦ ꯎꯁꯥꯅ ꯑꯣꯀꯦ ꯄ꯭ꯂꯤꯖ ꯄꯥꯈꯪꯕ ꯊꯥꯒꯠꯆꯔꯤ ꯏꯎꯄꯥꯕꯨ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯥꯛꯀ ꯊꯣꯡꯉꯕꯣ ꯍꯥꯏ ꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯊꯣꯡꯗ꯭ꯔꯤ ꯗꯨꯀꯥꯟꯗꯅꯤ ꯎꯁꯥ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯅꯦꯅꯦ ꯀꯩ ꯗꯨꯀꯥꯟ ꯐꯝꯕ꯭ꯔꯣ ꯃꯁꯥꯒꯤ ꯑꯗꯨꯒ ꯑꯦꯝ ꯑꯥꯔꯅ ꯑꯥꯒꯨ ꯍꯥꯏꯌꯦ ꯃꯃꯥ ꯀꯩꯅꯣꯅ ꯄꯥꯈꯪꯕꯅ ꯃꯃꯥꯁꯦ ꯊꯤꯕ ꯐꯪꯗꯦ ꯍꯥꯏꯕꯅꯦ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯁꯦ ꯃꯃꯥꯅ ꯑꯝꯇ ꯌꯥꯔꯒꯗꯤ ꯇꯧꯁꯟꯕꯤꯌꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗꯤ ꯑꯗꯨꯝ ꯃꯃꯤꯡꯁꯦ ꯀ꯭ꯂꯤꯛ ꯇꯧꯔ ꯌꯥꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯤꯅꯦꯅ ꯍꯥꯏ ꯑꯦꯝ ꯑꯥꯔ ꯍꯥꯏ ꯑꯗꯨꯅ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩ ꯆꯥꯛ ꯆꯥꯔꯤꯌꯦ ꯍꯥꯏ ꯑꯕꯨ ꯆꯥꯛ ꯆꯥꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯤꯅꯦꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯎꯅꯦ ꯎꯁꯥ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯥꯒꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯤ ꯊꯦꯡꯀ꯭ꯌꯨ ꯀꯥꯏ ꯑꯁ ꯊꯦꯡꯀ꯭ꯌꯨꯒ ꯍꯥꯏꯗꯁꯨ ꯌꯥꯏꯀꯣ ꯆꯤꯆꯦꯗ ꯑꯗꯨꯒ ꯆꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯑꯦꯝ ꯑꯥꯔ ꯁꯞ ꯇꯧꯕꯤꯔꯣ ꯔꯤꯇꯔꯟ ꯍꯟꯖꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯉꯁꯤꯒꯤ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯈꯔ ꯇꯧꯁꯟꯕꯤꯔꯣ ꯅꯦꯅꯦ ꯃꯃꯥ ꯍꯣꯏ ꯃꯌꯥꯝꯅ ꯈꯤꯇꯪ ꯋꯥꯕꯤꯔꯣ ꯉꯁꯤꯁꯦ ꯄꯤꯡꯀꯤꯅ ꯃꯩ ꯆꯠꯈꯤꯅ ꯅꯦꯠ ꯃꯥꯡꯉꯨꯔꯦ ꯉꯥꯏꯍꯥꯛ ꯑꯩ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯄꯤꯡꯀꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯑꯩꯅ ꯅꯪꯁꯦ ꯃꯃꯥꯗ ꯍꯪꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯄꯤꯡꯀꯤꯁꯦ ꯑꯃꯠꯇ ꯎꯅꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯟꯖꯂꯤꯁꯨ ꯀꯨꯏꯔꯦ ꯎꯗꯕ ꯑꯗꯨꯒ ꯄꯤꯡꯀꯤ ꯅꯤꯡꯁꯤꯡꯉꯛꯏꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯦꯜ ꯕꯤꯗ ꯐꯪꯅꯕꯁꯦ ꯑꯗꯨꯝ ꯌꯨꯝꯗꯒ ꯇꯨꯃꯤꯟꯅ ꯀꯩꯇꯣꯝꯗ ꯂꯩꯕ ꯃꯇꯝꯗꯅꯦ ꯊꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯛꯏ ꯍꯥꯏꯗꯤ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯐꯪꯅꯕ ꯑꯗꯨꯃꯥꯏꯅꯅꯦ ꯀꯩꯗꯧꯈ꯭ꯔꯒꯦꯅꯦ ꯃꯥꯗꯨꯕꯨ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯀꯥꯏꯅ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯦꯝ ꯑꯥꯔꯅꯁꯨ ꯁꯥꯏꯌꯦ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯍꯥꯏꯔꯧꯅꯦ ꯑꯗꯨꯒ ꯄꯥꯈꯪꯕꯅ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯌꯦ ꯑꯗꯨꯒ ꯎꯁꯥꯅ ꯆꯦ ꯎꯁꯥꯅ ꯃꯃꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏꯌꯦ ꯆꯦ ꯎꯁꯥꯅ ꯒꯨꯒꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯆꯦ ꯎꯁꯥꯅ ꯁꯨꯁꯅ ꯑꯩ ꯎꯗ꯭ꯔ ꯃꯥꯜꯂꯦ ꯆꯦ ꯎꯁꯥ ꯎꯏ ꯆꯦ ꯎꯁꯥ ꯎꯏꯀꯣ ꯑꯗꯨꯗꯤ ꯁꯨꯁꯁꯦ 80ꯅ ꯀꯌꯥ ꯗꯦꯟꯖꯔꯁ ꯃꯆꯥꯅꯨꯄꯥꯅ ꯄꯣꯠ ꯆꯩ ꯊꯨꯗꯦꯛꯅ ꯂꯣꯏꯈꯔꯦ ꯑꯣꯟꯊꯅꯤ ꯂꯣꯏꯔꯦ ꯆꯦ ꯎꯆꯥ ꯂꯣꯏꯔꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯆꯦ ꯎꯆꯥ ꯑꯃꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯈꯪꯗ꯭ರೆ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗ꯭ꯔꯦ ꯆꯦ ꯎꯆꯥꯅ ꯁꯤꯗꯗꯤ ꯅꯣꯡ ꯇꯥꯗ꯭ꯔꯦ ꯅꯥꯏꯠꯇ ꯅꯨꯡꯗꯥꯡꯗ ꯍꯩꯊꯈ꯭ꯔꯦ ꯍꯥꯏꯌꯦ ꯆꯦ ꯎꯆꯥꯗꯣ ꯀꯩꯅꯣꯒꯤ ꯉꯔꯥꯡꯒꯤ ꯐ꯭ꯔꯦꯁ ꯄꯥꯎ ꯑꯃ ꯃꯌꯥꯝ ꯇꯥꯟꯅꯔꯕꯣ ꯁꯤꯡꯖꯦꯜꯕꯣꯟꯗ ꯗꯀꯥ ꯆꯪꯉꯦꯅ ꯑꯦꯜ ꯕꯤꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯣꯖꯥ ꯅꯟꯗꯍꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅꯦꯅ ꯇꯥꯏꯕꯀꯣ ꯑꯗ ꯅꯣꯡ ꯆꯨꯕꯗꯨꯒ ꯍꯥꯏꯗꯤ ꯐꯣꯟ ꯇꯧꯕꯗꯣ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨꯗꯨꯅ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯃꯊꯪ ꯇꯧꯅꯕꯗꯩ ꯃꯌꯥꯝ ꯊꯣꯛꯅꯅꯦ ꯂꯥꯎꯅꯔꯛꯄꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯃꯥꯏ ꯃꯃꯤꯠꯀ ꯈꯨꯝꯖꯤꯜꯂꯒ ꯆꯪꯉ ꯌꯥꯏꯌꯦ ꯅꯨꯡꯊꯤꯟꯗꯅꯦ ꯍꯥꯏꯀꯣ ꯉꯔꯥꯡ ꯅꯨꯡꯊꯤꯟꯒꯤ ꯅꯣꯡꯗꯅꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯨꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯁꯥꯊꯤꯅ ꯍꯨꯔꯥꯟꯕꯁꯦ ꯇꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦꯀꯣ ꯑꯗꯨꯒ ꯅꯦꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯍꯥꯏꯕ ꯅꯣꯡ ꯆꯨꯔꯦ ꯇꯜꯂꯦ ꯍꯥꯏ ꯅꯦꯅꯦ ꯎꯇꯤ ꯊꯣꯡ ꯆꯥꯔꯣ ꯇꯜꯂꯅꯨ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯕ꯭ꯂꯣꯛꯅ ꯅꯦꯠ ꯌꯥꯔꯨꯗ꯭ꯔꯦ ꯍꯥꯏ ꯑꯣ ꯃꯃꯥ ꯄꯤꯡꯀꯤꯁꯨ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯦꯝ ꯑꯥꯔꯅ ꯕꯤꯗ꯭ꯌꯥ ꯑꯝꯇ ꯆꯦꯛ ꯇꯧꯒꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯒꯨꯅ ꯕꯣꯕꯣꯛ ꯎꯆꯥ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯒꯨ ꯆꯤꯆꯦꯅ ꯅꯪ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯏꯅꯣꯗꯤ ꯈꯨꯝꯃꯛꯇꯦ ꯑꯗꯣ ꯑꯣ ꯑꯩꯅ ꯑꯥꯒꯨꯁꯦ ꯉꯁꯥꯏꯗꯩ ꯉꯥꯏꯔꯝꯕꯅꯤ ꯆꯤꯆꯦꯅꯅꯦ ꯍꯥꯏꯗꯕꯅꯤꯀꯣ ꯑꯥꯒꯨ ꯆꯤꯆꯦꯒꯤ ꯃꯣꯕꯥꯏꯜ ꯌꯥꯗꯕꯩꯅꯦ ꯅꯪꯉꯣꯟꯗ ꯀꯥꯅꯦꯛ ꯇꯧꯔꯛꯇ꯭ꯔꯤꯗꯣ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯅꯪꯒꯤꯗꯨꯕꯨꯗꯤ ꯀꯥꯅꯦꯛ ꯇꯧꯋꯦꯕ ꯋꯥꯆꯞꯇ ꯂꯥꯛꯇ꯭ꯔꯤꯗꯣ ꯅꯪꯅ ꯋꯥꯆꯞ ꯊꯥꯔꯛꯎ ꯍꯥꯏꯕꯗꯣ ꯆꯤꯆꯦꯒꯤ ꯃꯣꯕꯥꯏꯜ ꯌꯥꯗꯕꯩꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯗꯤ ꯁꯤꯒꯩꯁꯦ ꯋꯥꯆꯞ ꯗꯥꯎꯟꯂꯣꯗ ꯇꯧꯗꯦꯕ ꯋꯥꯆꯞꯇꯣ ꯄꯥꯏꯗ꯭ꯔꯤ ꯑꯗꯣ ꯁꯥꯎꯒꯅꯨ ꯆꯤꯆꯦꯗ ꯉꯥꯏꯔꯝꯃꯨ ꯑꯩ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯎꯁꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯦꯜꯂꯣ ꯇꯧꯔꯛꯑꯦ ꯆꯦ ꯎꯁꯥꯅ ꯃꯤꯖꯥꯎ ꯁꯞ ꯇꯧꯕꯤꯔꯕꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯕꯤꯗ꯭ꯌꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥꯏ ꯑꯝꯇ ꯌꯦꯡꯒꯦ ꯑꯁꯤꯒ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨ ꯁꯤ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯀꯩ ꯂꯩꯒꯦ ꯌꯦꯡꯉꯨ ꯑꯝꯇ ꯌꯦꯡꯒꯦ ꯃꯁꯝ ꯅꯜꯂꯦ ꯃꯃꯥ ꯀꯩꯅꯣꯝ ꯄꯤꯒꯦꯁꯦ ꯂꯧꯔꯣ
ꯄꯤꯡꯀꯤꯅ ꯕꯤꯗ꯭ꯌꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯒꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯇꯥꯍꯧꯕ꯭ꯔꯣ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯇꯥꯏꯌꯦ ꯆꯤꯆꯦ ꯅꯉꯣꯟꯗ ꯃꯌꯥꯝ ꯀ꯭ꯂꯦꯞꯀ ꯇꯧꯏꯗꯣ ꯅꯪ ꯎꯗꯦ ꯇꯥꯏꯌꯦ ꯅꯦꯅꯦ ꯁꯤꯅ ꯃꯌꯥꯝ ꯑꯩ ꯉꯥꯎꯔꯦꯅꯦ ꯀꯣꯃꯦꯟꯁꯦ ꯈꯇꯥꯗ ꯑꯣꯏꯅ ꯏꯗꯨꯅ ꯂꯩꯔꯝꯃꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩꯔꯕ ꯍꯥꯏꯁꯦ ꯄꯥꯒꯦ ꯑꯩ ꯆꯥꯡꯅ ꯄꯥꯒꯦ ꯑꯒꯨꯅ ꯈꯇꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯅꯦꯅꯦꯁꯤꯁꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯋꯇꯤꯅ ꯄꯤꯡꯀꯤ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯄꯤꯡꯀꯤ ꯍꯥꯏꯔꯒ ꯂꯚ ꯍꯥꯏ ꯄꯤꯡꯀꯤꯅ ꯑꯣꯟ ꯍꯥꯏ ꯑꯗꯨꯗꯩ ꯑꯃꯅ ꯕꯤꯗ꯭ꯌꯥ ꯁꯕꯗꯟ ꯍꯥꯏꯌꯦ ꯃꯃꯥ ꯕꯤꯗ꯭ꯌꯥꯁꯤꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯑꯃ ꯂꯩꯕꯅꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯑꯃ ꯂꯩꯕꯅꯤ ꯀꯔꯝꯕ ꯕꯤꯗ꯭ꯌꯥꯅꯣ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯑꯩ ꯈꯔ ꯕ꯭ꯌꯨꯖꯤ ꯑꯣꯏꯔꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯆꯦꯕꯦꯝꯆꯥ ꯑꯣꯟꯗ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯕꯤꯗ꯭ꯌꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯎꯁꯥ ꯂꯣꯏꯔꯦ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏ ꯆꯦ ꯎꯁꯥꯅ ꯆꯦꯕꯦꯝꯆꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏ ꯑꯗꯨꯗꯩ ꯆꯦ ꯄꯤꯡꯀꯤꯅ ꯕꯤꯗ꯭ꯌꯥ ꯑꯩꯒ ꯖꯣꯏꯟ ꯂꯩꯅꯕ꯭ꯔꯣ ꯍꯥꯏ ꯑꯣꯀꯦ ꯖꯣꯏꯟ ꯂꯩꯅꯗꯕꯁꯤꯡ ꯂꯩꯅꯧꯀꯣ ꯄꯤꯡꯀꯤ ꯃꯥꯅ ꯖꯣꯏꯟ ꯇꯧꯕ ꯑꯗꯨ ꯑꯗꯥ ꯉꯥꯏꯔꯅꯨ ꯉꯁꯤꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯦ ꯄꯤꯡꯀꯤꯅ ꯖꯣꯏꯟ ꯇꯧꯁꯟꯕꯤꯌꯨ ꯄ꯭ꯂꯤꯖ ꯀꯣ ꯑꯗꯣ ꯑꯩ ꯆꯥꯡꯅ ꯄꯥꯔꯛꯀꯦ ꯆꯦꯕꯦꯝꯆꯥ ꯑꯩꯒꯤ ꯀꯣꯜ ꯑꯃꯨꯛ ꯂꯥꯛꯂꯦ ꯍꯥꯏꯌꯦ ꯑꯣꯀꯦ ꯆꯦ ꯊꯥꯡꯒꯠꯂꯣ ꯕꯤꯗ꯭ꯌꯥꯄꯇꯤꯗ ꯁꯨꯁꯃꯤꯇꯥ ꯕ꯭ꯂꯨ ꯌꯥꯎꯗꯦ ꯁꯥꯕ ꯌꯥꯗꯦ ꯃꯅꯦꯝꯕ ꯕꯤꯗ꯭ꯌꯥꯄꯇꯤ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯕꯁꯤ ꯌꯥꯗ꯭ꯔꯦꯕ ꯉꯁꯤ ꯑꯩ ꯀꯞꯅꯤꯡꯉꯦꯕ ꯑꯩ ꯀ꯭ꯂꯤꯛ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯒꯣꯗ ꯄ꯭ꯔꯣꯃꯤꯁ ꯀꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯛꯏꯅꯤ ꯍꯥꯏꯅꯗꯤ ꯅꯦꯅꯦ ꯁꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯥꯔ ꯅꯦꯅꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯥꯏ ꯇꯧꯔꯛꯏꯅꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯆꯦꯕꯦꯝꯆꯥ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯀꯩꯕ ꯊꯥꯏꯅꯒꯤ ꯀꯣꯃꯦꯟ ꯍꯧꯖꯤꯛꯇ ꯄꯥꯔꯛꯂꯤ ꯑꯣꯀꯦ ꯆꯦ ꯎꯁꯥ ꯑꯩ ꯑꯝꯇ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯉ ꯄꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯂꯣꯏꯅꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒ ꯁꯔꯁ ꯇꯧꯔꯒ ꯈꯔ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯊꯝꯃꯣ ꯂꯣꯏꯅ ꯍꯜꯂꯛꯀꯅꯤ ꯆꯦ ꯎꯁꯥꯅ ꯄꯤꯡꯀꯤ ꯆꯥꯛ ꯊꯣꯡꯉꯕꯣ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯊꯥꯏꯅꯒꯤ ꯀꯣꯃꯦꯟ ꯍꯧꯖꯤꯛꯇ ꯄꯥꯔꯛꯂꯤ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯊꯣꯡꯗ꯭ꯔꯤꯌꯦ ꯏꯕꯨꯡ ꯗꯥꯕꯤꯅꯣ ꯂꯥꯛꯑꯦ ꯗꯥꯕꯤꯅꯣꯅ ꯅꯣꯛꯑꯦ ꯗꯥꯕꯤꯅꯣ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩ ꯍꯥꯏ ꯑꯗꯣ ꯅꯣꯛꯄꯗꯨꯅ ꯐꯔꯦꯀꯣ ꯑꯗꯨꯒ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯄꯤꯡꯀꯤꯅ ꯁꯨꯁꯃꯤꯇꯥ ꯅꯪ ꯁꯥꯎꯟꯁꯦ ꯌꯥꯝ ꯄꯤꯛꯅ ꯇꯥꯏ ꯄꯤꯡꯀꯤ ꯑꯩ ꯂꯣꯏꯔꯦ ꯇꯥꯔꯕ ꯌꯦꯡꯉꯣꯟꯗꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯑꯥꯔꯖꯦꯁꯨ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯑꯥꯔꯖꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦ ꯑꯩ ꯀꯩꯅꯣꯝ ꯄꯤꯒꯦꯁꯦ ꯄꯤꯒꯠꯂꯣ ꯆꯠꯂꯣ ꯑꯁꯣꯝꯗ ꯆꯠꯂꯣ ꯁꯣꯝ ꯆꯠꯂꯣ ꯂꯣꯏꯔꯦꯕꯣ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯣ ꯑꯗꯨꯒ ꯗꯥꯕꯤꯗꯣꯅ 16 ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯑꯩ ꯂꯨꯖꯔꯨꯒꯦ ꯑꯣꯟ ꯊꯝꯒꯦꯀꯣ ꯑꯣꯀꯦ ꯆꯦꯕꯦꯝꯆꯥ ꯂꯨꯖꯊꯣꯛꯑꯣ ꯑꯗꯨꯒ ꯑꯒꯨꯅ ꯋꯥꯔꯤ ꯂꯤꯊꯕ ꯉꯔꯥꯡ ꯍꯥꯏ ꯑꯣꯀꯦ ꯑꯒꯨ ꯆꯤꯆꯦꯁꯨ ꯍꯩꯌꯦ ꯑꯗꯣ ꯆꯤꯆꯦꯗꯣ ꯍꯧꯖꯤꯛ ꯃꯨꯠ ꯂꯩꯇꯦ ꯅꯣꯡꯃ ꯇꯧꯔꯛꯀꯦ ꯍꯩꯇ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥꯏ ꯈꯨꯃꯟ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯎꯁꯥꯅ ꯀꯩ ꯏꯟꯖꯥꯡ ꯇꯧꯗꯣꯔꯤꯒꯦ ꯄꯤꯡꯀꯤ ꯍꯥꯏ ꯗꯥꯕꯤꯅꯣꯅ ꯏꯆꯦꯕꯦꯝꯆꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯏꯆꯦꯕꯦꯝꯆꯥ ꯏꯔꯨ ꯊꯣꯛꯄ ꯆꯠꯀꯦ ꯍꯥꯏ ꯑꯗꯨꯒ ꯏꯆꯦꯕꯦꯝꯆꯥꯅ ꯀꯣꯃꯦꯟꯁꯦ ꯀꯥꯏ ꯌꯧꯔꯒꯦꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯌꯧꯔꯦ ꯆꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯆꯨꯁ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯕ꯭ꯂꯨ ꯂꯧꯔꯣ ꯑꯣꯀꯦ ꯃꯃꯥ ꯕ꯭ꯂꯨꯗꯣ ꯂꯧꯕꯁꯨ ꯌꯥꯗꯦ ꯄꯤꯕꯁꯨ ꯌꯥꯗꯦ ꯃꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯩꯔꯁꯨ ꯂꯧꯕꯁꯨ ꯌꯥꯗꯦ ꯄꯤꯕꯁꯨ ꯌꯥꯗꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯌꯥꯗꯦ ꯃꯃꯥ ꯂꯩꯔꯁꯅꯨ ꯑꯩ ꯀꯣꯟꯅ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯌꯥꯗꯦ ꯕ꯭ꯂꯨ ꯂꯧꯕ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯏꯇꯥꯎ ꯎꯁꯥ ꯍꯥꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯈꯨꯃꯟ ꯂꯥꯏ ꯍꯥꯏꯔꯒ ꯖꯣꯏ ꯇꯧꯔꯦ ꯑꯥꯔꯖꯦꯅꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯑꯥꯔꯖꯦ ꯃꯩꯇꯩ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤꯅ ꯃꯥ ꯃꯊꯥ ꯁꯥꯅ ꯅꯣꯛꯈ꯭ꯔꯦ ꯆꯦꯕꯦꯝꯆꯥꯅ ꯏꯇꯥꯎ ꯂꯥꯒꯤꯁꯦ ꯀꯣꯃꯦꯟꯁꯦ ꯉꯥꯡꯈꯣ ꯑꯩ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯩ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯗꯥꯕꯤꯅꯣꯠꯅ ꯕꯤꯗ꯭ꯌꯥꯄꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯗꯥꯕꯤꯅꯣꯅ ꯏꯇꯥꯎ ꯍꯥꯏꯌꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯈꯨꯃꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯀꯦꯅ ꯅꯦꯅꯦꯁꯤꯅ ꯈꯨꯃꯟ ꯂꯥꯏ ꯍꯥꯏꯌꯦ ꯅꯦꯅꯦ ꯂꯩꯅꯔꯕ ꯀꯩꯅꯣꯒ ꯗꯥꯕꯤꯅꯣꯠꯀ ꯂꯩꯅꯗ꯭ꯔꯗꯤ ꯂꯩꯅꯧꯋꯣ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯕꯤꯅꯣद ब्रो गुड मॉर्निंग हाय अदुगा मृदुल फुकन मैम जिनका अरे भाई क्या बोल रहे हो मुझे समझ नहीं आ रहा है हिंदी बोलो हिंदी नहीं तो बंगाली बोलो असमीज बोलो मणिपुरी बोलो समझ में नहीं आ रहा है आपका लैंग्वेज अदो आर्जेना लाई हाय हायरगा जोय तौर नोखरे अदुगा
दाकुम जोई जोई तौर चातो अदुगा दाकुमना इताओ हन हारगा कपसु कपे नसनो मिदुन हेलो पिंकी मैम अपुनाक लाइव और बिसारी आसी ना पाउजे है ओके मृदुल आप असमिस मालूम है ना अच्छा मृदुल आप सभी को आप सपोर्ट कीजिएगा आपका चैनल है तो कमेंट छोड़ के जाइएगा सबसे आप रिटर्न मिलेगा आप मेरे चैनल को भी आप जाके सपोर्ट कीजिएगा या कमेंट छोड़ दो मैं भी आपको ज़रूर रिटर्न करूँगी दुगा आर के नेने बेमचा चाक थोंगबो हाय चे बेमचा ना युपा चाराबो हाय चे बेमचा ना थोंग्री चे हाय दाखुमना ngasi ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯀꯩꯗꯧꯔꯦ ꯗꯥꯕꯤꯅꯣꯠ ꯗꯥꯕꯤꯅꯣꯠꯀꯤ ꯊꯃꯣꯏ ꯃꯀꯥ ꯂꯥꯝꯃꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯆꯦ ꯕꯦꯝꯆꯥ ꯆꯥꯔꯦ ꯍꯥꯏꯔꯦ ꯏꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯑꯣꯟ ꯊꯝꯂꯒꯦ ꯏꯆꯦ ꯕꯦꯝꯆꯥ ꯂꯨꯖꯔꯣ ꯂꯨꯖꯔꯣ ꯑꯒꯨꯅ ꯁꯥꯎꯟ ꯅꯣ ꯍꯥꯏ ꯁꯥꯎꯟ ꯇꯥꯗ꯭ꯔꯦꯅꯦ ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯗ꯭ꯔꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯄ꯭ꯂꯤꯖ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ પિંકીના ઓ મૃદુલ মই অলপ বিজি আছিলোঁ লাইভ অহা নাই আজি মই লাইভ কৰিম আহিবা দে মোৰ তাত পিংকি কꯔꯝ ꯀꯥꯟꯗ ꯊꯥꯗꯣꯏꯅꯣ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯍꯥꯏꯗꯣꯛꯑꯝꯃꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯂꯥ 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 ꯍꯥꯏꯔꯦ ꯑꯗꯨꯒ ꯃৃꯗꯨꯜꯅ ꯃꯦꯝ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯔꯦ ꯑꯣꯀꯦ ꯃৃꯗꯨꯜ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯕꯥꯔꯣꯒꯤ ꯅꯪ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯏꯇꯥꯎ ꯈꯪꯗꯦ ꯍꯥꯏꯌꯦ ꯗꯥꯕꯤꯅꯣꯠ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯩꯔꯥ ꯅꯨꯡꯉꯥꯏꯇꯕꯩꯔꯥ ꯊꯃꯣꯏꯗꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯃৃꯗꯨꯜꯅ ꯄꯤꯡꯀꯤ ꯇꯨꯃꯤ ꯀꯤꯃꯥꯟ ꯇꯤꯃꯣꯇꯤ ꯑꯍꯤꯕ ꯇꯨꯃꯤ ꯀꯤꯃꯥꯟ ꯇꯤꯃꯣꯇꯤ ꯑꯍꯤꯕ ꯍꯥꯏ ꯑꯗꯨꯒ ꯁꯨꯁꯃꯤꯇꯥ ꯑꯩ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯦ ꯑꯗꯨꯅꯅꯤ ꯂꯥꯏꯐꯇ ꯌꯥꯎꯗꯦ ꯑꯗꯨꯅꯤ ꯄꯤꯡꯀꯤ ꯅꯪ ꯎꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯕꯤꯗꯥ ꯅꯪꯒꯤ ꯃꯇꯝꯗꯣ ꯆꯦꯟꯊꯣꯛꯑꯝꯃꯣ ꯄꯤꯡꯀꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯪꯍꯜꯂꯝꯃꯣ ꯑꯗꯨꯝ ꯃꯌꯥꯝ ꯁꯪꯉꯒꯗꯤ ꯑꯗꯨꯝ ꯂꯥꯛꯅꯅꯕ ꯕꯤꯗꯥꯄꯇꯤꯅ ꯈꯨꯃꯟ ꯀꯦꯝꯁꯤ ꯍꯥꯏ ꯄꯤꯡꯀꯤꯅ 5 to 6 मृदुल है 5 to 6 तो मी याब एंगेज लेबनी पिंकी अदुगा खुमन्ना है थमोय पोखाइरे है दाखुमन कइदौरगेने अदुगा आगुने चे सुस्मिता टेलेंट नतेदा सुम पाब हैबै वानी टेलेंट नते है टेलेंट मी मांग थोगा वा मंगांग ngamba हाइबसे हाइदि इंट्रोवर्ट ओइबा पर्सन ददि ngamdebako यामना लुना खल्लेबा अदुना हाइबा ngang ngamba से आइदि इम्पोर्टेंट ओइना खल्ले आइदि आइदि इचा निपा कसे आइदिने इकाइनु तनि हाइबा आइदि मिंगोंदा वा हाइबदा नंदि सहानिंगबदु इकाइनु हाइना अदुगा दुमान तबदो हेंग वाइबा अदुगा बिदापतिने पिंकी केएमसी हाय मृदुलना थिगासे सेस्ता कोरिम बाडू हाय ओइ सुस्मिता नम साउंड तादिमी हाय पिंकी तारबा जेंगोमता हाइरो ओके हाय विद्या चाक थोंलबो विद्या चमथोंग नंगदी हाय पिंकीना अदो मृदुलना पिंकी मुक मणिपुरी हिकाबादे अदुगा ओके सर हिकिम हाय अदुगा विद्यावतीना पिंकी इरोले हाय अदुगा आर्जेन इताव हाय अदुगा आगुना होइदा कयम कायदेदा ngaige हाय थैंक यू पेना अदुगा आर्जे दाबिनो ने इताव हाय विद्यावतीना खुमन लोरे हाय मृदुना पिंकी बात खलाने हाय दे पिंकी ना आगु मचा तो सिदी लाइन हे पाइनु लाई कसे नंग पाइ से कइनो लाई थांगलु लाइव थांगलु पाइनु त होइदे आगु नंग आई खंद्रबो हाय आगु खंद्रबा हंगे चे पिंकीना अदुगा दाखुमना नोकलगा पेंजरिबा थमोइने हाय नोकथो दाबिनोत कपया देवाबया दे आगुना कई खंदबनो चे पिंकी हाय दे पिंकीना नाइखुआ देरिया से तुमी खाला हाय दो मृदुना पिंकी तुम्हार बोयो किमान हॉल मूर केवा 29 रनिंग सोलिसे हाय पिंकी नंगी चाही मसिंग हंगले को मसे अदुगा मृदुल आप सभी को आप सपोर्ट कीजिए ज्वाइन कीजिए मेरे चैनल को भी आप सपोर्ट कीजिए अदुगा चिउसाना आरजे चक जारबो है दागो मने बिंदिया केएमसी है बिंदिया कना बिंदिया लागती दागो मन बिंदिया है माले को अदुगा विद्यावती न खुमन इरोले चाद्रिए है अर्जेन इचे उसा चारे इचे दी है चेउसाना थोंद्रीदा आरजे है मैम साउंड सेम हाइबिरो दुगा चेउसाना खुमन इताव है दुई दाखुमन इरोन बहाउनी है दुगा दाखुमन इताव सा है
ꯄꯤꯡꯀꯤꯅ ꯃꯤꯗꯨꯜ ꯁꯦꯝ ꯍꯣꯝꯇꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯏꯇꯥꯎ ꯍꯧꯖꯤꯛꯇ ꯎꯕꯤꯔꯤ ꯍꯥꯏ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯃꯃꯥ ꯒꯨꯂꯕꯇꯤ ꯁꯞ ꯇꯧꯔꯕꯅꯤ ꯍꯥꯏ ꯑꯣ ꯅꯦꯅꯦꯁꯤ ꯀꯩꯅꯣꯅ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯁꯞ ꯇꯧꯔꯦ ꯍꯥꯏ ꯃꯃꯥ ꯂꯣꯟꯒꯦ ꯁꯤ ꯂꯣꯟꯒꯦ ꯁꯤ ꯂꯣꯟꯒꯦ 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 ꯂꯣꯜꯂꯒ ꯗꯥꯗꯣꯏꯅꯤ ꯂꯣꯜꯂꯒ ꯗꯥꯗꯣꯏꯕ ꯌꯥꯝ ꯋꯥꯔꯧꯕꯖꯥꯠꯅꯤꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯉꯥꯏꯈꯣ ꯑꯩ ꯁꯤ ꯂꯣꯟꯒꯦ ꯅꯪ ꯊꯥꯗꯣꯛ ꯁꯤ ꯂꯣꯟꯒꯦ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯀꯩꯅꯣ ꯍꯥꯏꯕꯣ ꯅꯔꯣꯜ ꯂꯣꯜꯂꯣ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ ꯒꯣ ꯏꯆꯦ ꯎꯁꯥꯅ ꯈꯨꯃꯟ ꯏꯇꯥꯎ ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯨꯃꯟ ꯏꯔꯣꯟꯕ ꯍꯥꯎꯔꯤ ꯏꯇꯥꯎ ꯎꯁꯥ ꯃꯤꯔꯗꯨ ꯑꯣ ꯁꯤ ꯄꯥꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯃꯥ ꯀꯨꯂꯕꯇꯤ ꯁꯞ ꯇꯧꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯁꯅꯥ ꯅꯦꯅꯦꯁꯤꯗ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝꯅ ꯁꯞ ꯇꯧꯔꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯀꯣꯃꯦꯟ ꯊꯅꯝꯃꯨꯀꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯄꯤꯡꯀꯤ ꯎꯍꯧꯗ꯭ꯔꯦ ꯍꯥꯏ ꯑꯦꯝ ꯑꯥꯔꯅ ꯂꯥꯛꯑꯦ ꯍꯣ ꯁꯥꯃꯨ ꯀꯥꯏꯅ ꯀꯧꯔ ꯂꯥꯛꯏꯅꯤ ꯑꯦꯝ ꯑꯥꯔꯁꯦ ꯑꯦꯝ ꯑꯥꯔꯁꯦ ꯗꯦꯟꯖꯔꯅꯤꯀꯣ ꯀꯅꯥꯅꯣ ꯅꯪꯅ ꯁꯥꯃꯨ ꯍꯥꯏꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯦꯝ ꯑꯥꯔ ꯑꯗꯨꯒ ꯏꯆꯦ ꯎꯁꯥꯅ ꯀꯦ ꯑꯦꯝ ꯁꯤ ꯏꯇꯥꯎ ꯈꯨꯃꯟ ꯍꯥꯏꯌꯦ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯀꯣꯃꯦꯟꯁꯦ ꯌꯥꯝ ꯀꯟꯅ ꯄꯥꯔꯛꯏꯅꯤꯀꯣ ꯑꯗꯨꯒ ꯆꯦꯟꯕꯤꯒꯅꯨ ꯁꯨꯝ ꯂꯩꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯌꯥꯝ ꯀꯨꯏꯔꯔꯣꯏꯀꯣ ꯀꯨꯏꯔꯔꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯈꯨꯃꯟ ꯀꯗꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯍꯥꯏ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯎꯆꯦꯛ ꯅꯪ ꯎꯗ ꯀꯨꯏꯔꯦ ꯍꯥꯏ ꯆꯦꯛꯂꯥ ꯅꯪ ꯎꯗ ꯀꯨꯏꯔꯦꯅ ꯀꯅꯥꯗꯅꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯎꯁꯥ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯑꯣꯀꯦ ꯏꯇꯥꯎ ꯍꯥꯏ ꯑꯦꯝ ꯑꯥꯔꯅ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯄꯤꯡꯀꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯄ꯭ꯔꯦꯝꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯅ ꯍꯪꯖꯔꯤꯀꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀꯣꯃꯦꯟꯗꯣ ꯊꯥꯏꯅ ꯇꯥꯔꯦ ꯁꯨꯁꯃꯤꯇꯥ ꯄꯤꯡꯀꯤ ꯑꯩ ꯄꯥꯔꯛꯑꯦꯀꯣ ꯀꯟꯅ ꯄꯥꯔꯤꯀꯣ ꯑꯩ ꯑꯁꯤꯗꯩ ꯍꯦꯟꯅꯗꯤ ꯑꯩ ꯑꯦꯅꯔꯖꯤꯁꯦ ꯌꯥꯝ ꯉꯝꯗꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯄꯤꯡꯀꯤ ꯁꯥꯎꯅꯨ ꯍꯥꯏ ꯑꯦꯝ ꯑꯥꯔꯅ ꯆꯦ ꯎꯁꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯁꯤꯒꯩꯅꯤ ꯁꯤꯒꯤ ꯑꯗꯩ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯍꯥꯏ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯄ꯭ꯔꯦꯝ ꯑꯩ ꯈꯔ ꯕꯤꯖꯤ ꯑꯣꯏꯔꯨꯔꯦ ꯋꯥꯏ ꯇꯤ ꯀ ꯑꯦꯜ ꯕꯤꯒ ꯄꯥꯏꯔꯨꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒꯤꯗꯤ ꯑꯥꯔꯖꯦꯅ ꯑꯩ ꯀꯣꯃꯦꯟ ꯎꯗꯦ ꯏꯇꯥꯎ ꯍꯥꯏ ꯈꯨꯃꯟꯅ ꯁꯥꯎꯗꯦ ꯍꯥꯏ ꯄꯤꯡꯀꯤꯅ ꯈꯨꯃꯟ ꯁꯥꯎꯗꯦ ꯍꯥꯏꯗꯤ ꯄ꯭ꯔꯥꯅꯤꯅꯤꯅ ꯈꯨꯃꯟ ꯂꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯈꯨꯃꯟ ꯂꯥꯏꯅ ꯏꯇꯥꯎ ꯌꯥꯡꯅ ꯃꯥꯡꯉꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯃꯤꯁꯇꯔ ꯄ꯭ꯔꯦꯝꯅ ꯑꯩꯁꯨ ꯄꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏ ꯑꯒꯨꯅ ꯑꯣ ꯑꯥꯏ ꯅꯣ ꯌꯨ ꯆꯦ ꯄꯤꯡꯀꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯎꯁꯥꯅ ꯌꯨꯄꯥ ꯄ꯭ꯔꯦꯝ ꯅꯨꯡꯁꯤꯕ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯇ꯭ꯔꯤꯄꯨꯔꯥ ꯏꯆꯦ ꯍꯥꯏ ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯍꯥꯏꯀꯣ ꯑꯗꯨꯒ ꯑꯥꯔꯖꯦꯟꯅ ꯀꯣꯃꯦꯟꯁꯦ ꯀꯣꯔꯥꯁꯦ ꯑꯣ ꯃꯌꯥꯝ ꯂꯩꯔꯤꯕ꯭ꯔꯣ ꯀꯣꯃꯦꯟꯁꯦ ꯑꯩ ꯀꯟꯅꯗꯤ ꯄꯥꯏꯅꯤꯀꯣ ꯁꯤꯈꯩꯗꯤ ꯌꯥꯝ ꯀꯟꯅ ꯏꯁꯄꯤꯠꯁꯦ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯩ ꯌꯥꯝ ꯀꯟꯅꯗꯤ ꯄꯥꯏ ꯑꯗꯨꯒ ꯅꯤꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯄꯤꯡꯀꯤ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯗ ꯑꯦꯜ ꯕꯤꯗ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯣꯀꯦ ꯅꯤꯅꯦ ꯆꯥꯊꯣꯛꯑꯁꯤꯀꯣ ꯍꯋꯥꯏ ꯊꯣꯡꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯖꯦꯟ ꯊꯨꯡꯅꯕ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯅꯤꯅꯦꯅ ꯈꯨꯃꯟꯒꯗꯤ ꯂꯩꯗ ꯍꯥꯏꯌꯦ ꯅꯦꯅꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯖꯝꯅ ꯁꯞ ꯇꯧꯔꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯎꯆꯦꯛ ꯅꯪꯒꯤ ꯀꯩ ꯍꯥꯏꯕ ꯑꯥꯏꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ ꯅꯪꯒ ꯀꯥꯏꯅꯗ꯭ꯔꯕꯣ ꯀꯩ ꯍꯥꯏꯅ ꯄꯤꯡꯀꯤ ꯅꯪꯒꯤ ꯀꯣꯃꯦꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯪꯒ ꯀꯩꯅꯣ ꯀꯣꯏꯅꯗ꯭ꯔꯕꯣ ꯍꯥꯏꯔ ꯀꯩꯅꯗ꯭ꯔꯕꯣ ꯍꯥꯏꯔꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯍꯥꯏ ꯅꯦꯅꯦ ꯑꯥꯔ ꯀꯦ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯍꯦꯜꯂꯣ ꯑꯥꯔ ꯀꯦ ꯍꯥꯏ ꯑꯦꯝ ꯑꯥꯔ ꯄ꯭ꯔꯦꯝꯅ ꯀꯔꯤ ꯍꯥꯏꯅꯣ ꯄꯤꯡꯀꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯃꯤꯗꯨꯅ ꯄꯤꯡꯀꯤ ꯇꯨꯃꯤ ꯕꯤꯌꯥ ꯍꯣꯂꯥꯅꯦ ꯍꯣꯏ ꯍꯣꯏ ꯄꯤꯡꯀꯤ ꯕꯤꯌꯥ ꯍꯣꯏꯒꯣ ꯃꯤꯗꯨꯟ ꯃꯤꯗꯨꯜ ꯊꯃꯣꯏ ꯀꯥꯏꯔꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯃꯤꯡ ꯄꯜꯂꯣꯏ ꯄ꯭ꯔꯦꯝ ꯂꯥꯡꯗꯣ ꯍꯥꯏꯌꯦ ꯂꯪꯗꯣ ꯍꯥꯏ ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯄ꯭ꯔꯦꯝꯅ ꯀꯨꯏꯔꯦꯗ ꯇꯣꯛꯈꯤꯕ ꯄꯤꯡꯀꯤ ꯍꯥꯏ ꯇꯣꯛꯀꯅꯨ ꯇꯣꯛꯀꯅꯨ ꯑꯃꯨꯛ ꯍꯟꯖꯅꯧ ꯑꯗꯨꯒ ꯑꯥꯔ ꯀꯦ ꯅꯦꯅꯦꯅ ꯃꯌꯥꯝ ꯁꯞ ꯇꯧꯗꯕ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨꯀꯣ ꯁꯞ ꯇꯧꯕꯗꯣ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨꯀꯣ ꯁꯞ ꯇꯧꯕꯗꯣ ꯀꯣꯃꯦꯟ ꯊꯝꯃꯝꯃꯣ ꯑꯗꯨꯗ ꯈꯨꯃꯟꯅ ꯂꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀꯔꯤꯒꯤꯅꯣꯕ ꯄ꯭ꯔꯦꯝ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯁꯅꯥ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ
ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯄ꯭ꯂꯤꯖ ꯉꯁꯤꯒꯤ ꯑꯣꯏꯅꯅꯦ ꯅꯦꯅꯦ ꯑꯥꯔ ꯀꯦꯁꯤ ꯅꯪꯅ ꯁꯕ ꯇꯧꯕꯤꯔꯣ, ꯍꯥꯏꯗꯤ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯕꯩꯅꯦꯕꯀꯣ ꯅꯦꯅꯦꯗ. ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯗ ꯕ꯭ꯂꯨ ꯂꯩꯕꯒꯤ ꯅꯦꯅꯦꯅ ꯑꯝꯇ ꯇꯧꯕꯤꯔꯣ. ꯑꯩ ꯉꯁꯤꯒꯤꯁꯦ ꯀꯩꯅꯣꯗꯩ ꯃꯣꯕꯥꯏꯜꯗꯩ ꯅꯠꯇꯦ ꯇꯦꯕ꯭ꯂꯦꯠꯇꯩ ꯊꯥꯕꯅꯤ, ꯑꯗꯣ ꯁꯤꯁꯦ ꯀ꯭ꯂꯤꯛ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯑꯣꯟ ꯍꯥꯏꯌꯦ. ꯑꯗꯣ ꯗꯥꯈꯨꯃꯟꯅ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯗꯥꯟꯁ ꯇꯧ ꯂꯩꯒꯦ ꯍꯥꯏꯌꯦ. ꯑꯗꯨꯒ ꯀꯩꯅꯣꯅ ꯄ꯭ꯔꯦꯝꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯇꯣꯞꯄ ꯃꯤꯒ ꯀꯣꯏꯅꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏ. ꯑꯗꯨꯗꯩ ꯗꯥꯈꯨꯃꯟꯅ ꯏꯆꯦꯕꯦꯝꯆꯥ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯈ꯭ꯔꯦ. ꯑꯗꯨꯒ ꯃꯤꯗꯨꯅ ꯄꯤꯡꯀꯤ ꯇꯨꯃꯤ ꯕꯤꯌꯥ ꯍꯣꯠꯂꯥꯅꯦ ꯍꯥꯏ. ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏ. ꯗꯥꯟꯁ ꯇꯧꯔꯣ ꯃꯆꯥꯇꯣꯟ, ꯑꯗꯨꯒ ꯗꯥꯟꯁ ꯇꯧꯔꯣ. ꯑꯥꯔ ꯀꯦ ꯅꯦꯅꯦꯅ ꯇ꯭ꯔꯤꯄꯨꯔꯥ ꯇꯧꯖꯔꯛꯀꯦ ꯍꯥꯏ. ꯑꯗꯣ ꯄꯤꯡꯀꯤꯅ ꯃ꯭ꯔꯤꯗꯨꯜ ꯑꯣ ꯍꯣꯂꯨ ꯇꯨꯃꯤ ꯍꯣꯂꯥ ꯍꯥꯏ. ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯗꯥꯟꯁ ꯇꯧꯁꯤ ꯍꯥꯏꯔ ꯀꯅꯥꯝ ꯌꯥꯗꯦ ꯍꯥꯏ. ꯗꯥꯟꯁ ꯇꯧꯔꯣ ꯗꯥꯟꯁ ꯇꯧꯔꯣ. ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯍꯦꯜꯂꯣ ꯃ꯭ꯔꯤꯗꯨꯜ ꯐꯨꯀꯣꯟ ꯍꯥꯏ. ꯑꯝꯇ ꯌꯦꯡꯒꯦ ꯀꯅꯥ ꯂꯥꯛꯀꯦ ꯌꯦꯡꯉꯨ. ꯅꯪ ꯁꯤ ꯂꯣꯟꯁꯤꯜꯂꯕꯣ? ꯍꯥꯡꯗꯣꯛꯁꯦ, ꯁꯤ ꯍꯥꯡꯗꯣꯛ ꯂꯣꯏ ꯍꯥꯡꯉꯦ. ꯃꯃꯥ ꯍꯥꯡꯒꯦ. ꯑꯣ ꯌꯦꯡꯉꯣ ꯀꯅꯥꯅꯣ ꯌꯦꯡꯉꯣ. ꯑꯗꯩ ꯃꯤꯗꯨꯟ ꯑꯣ ꯑꯗꯨꯁꯨ ꯄꯥꯔꯦꯀꯣ. ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯍꯦꯜꯂꯣ ꯃꯤꯗꯨꯟ ꯐꯨꯀꯣꯟ ꯍꯥꯏ. ꯄꯤꯡꯀꯤꯅ ꯄ꯭ꯔꯦꯝ ꯍꯥꯏꯅ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ. ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯔꯒ ꯑꯥꯔꯖꯦꯁꯨ ꯅꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯅꯦꯅꯦ ꯑꯥꯔ ꯀꯦ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ. ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯑꯩꯒ ꯇꯧꯁꯤ ꯍꯥꯏꯈ꯭ꯔꯦ. ꯑꯗꯩ ꯗꯥꯈꯨꯃꯟꯅ ꯖꯤꯂꯦꯜꯂꯦ ꯖꯤꯂꯦꯜꯂꯦ ꯇꯧꯈꯔꯦ ꯏꯇꯥꯎ ꯍꯥꯏꯅ. ꯑꯗꯩꯗꯤ ꯃ꯭ꯔꯤꯗꯨꯜꯅ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯨꯡꯉꯥꯏꯔꯤꯕꯣ. ꯑꯩꯃ ꯃ꯭ꯔꯤꯗꯨꯜꯁꯦ ꯃꯩꯇꯩꯔꯣꯟꯒ ꯐꯖꯅ ꯉꯥꯡꯉꯤꯅꯦ. ꯑꯗꯨꯒ ꯃ꯭ꯔꯤꯗꯨꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯄ꯭ꯔꯦꯝꯅ ꯑꯗꯨ ꯋꯥꯔꯤꯗꯣ ꯑꯅꯤꯔꯛ ꯍꯜꯂꯔꯣꯏꯁꯤ ꯄꯤꯡꯀꯤ ꯍꯥꯏꯔꯦ. ꯄ꯭ꯔꯦꯝꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯑꯣꯏꯗꯤ. ꯑꯗꯨꯒ ꯏꯇꯥꯎꯅ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏ. ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯅꯇꯥꯎꯌꯦ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯒ ꯗꯥꯟꯁ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯄ꯭ꯔꯦꯝꯅ ꯍꯧꯖꯤꯛꯇ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯅꯤ ꯍꯥꯏ. ꯁꯣꯔꯤ ꯑꯩꯅ ꯄꯥꯕꯗ ꯊꯦꯡꯕ ꯑꯣꯏ ꯃꯥꯜꯂꯦꯀꯣ. ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯕ ꯐꯥꯎ ꯂꯩꯃꯤꯟꯅꯁꯤ. ꯂꯣꯏꯔꯝꯗꯥꯏ ꯌꯧꯔꯛꯑꯦꯀꯣ. ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃ꯭ꯔꯤꯗꯨꯜ ꯍꯥꯏ. ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯂꯥꯒꯤꯖꯥꯎ ꯍꯥꯏ. ꯀꯣꯃꯦꯟ ꯄꯥꯕꯁꯦ. ꯑꯗꯨꯒ ꯗꯥꯈꯨꯃꯟ ꯍꯥꯏꯕ ꯏꯇꯥꯎ ꯀꯅꯥꯝ ꯌꯥꯗ꯭ꯔꯁꯨ ꯀꯥꯏꯗꯦ ꯏꯇꯥꯎꯅ ꯌꯥꯔ ꯂꯣꯏꯔꯦ ꯍꯥꯏ. ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯂꯥꯒꯤꯖꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ. ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯗꯤꯟꯆꯛ ꯍꯥꯏꯈꯔꯦ. ꯗꯥꯈꯨꯃꯟꯅ ꯃꯩꯕꯨꯟ ꯇꯥꯔꯦ ꯏꯇꯥꯎ ꯍꯥꯏ. ꯑꯗꯨꯒ ꯅꯦꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯈꯨꯃꯟ ꯅꯦꯅꯦꯒꯤ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯅꯦꯅꯦꯒꯤ ꯌꯨꯝꯗꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯕꯤꯔꯛꯎꯀꯣ ꯍꯥꯏꯌꯦ. ꯗꯥ ꯕꯤꯅꯣꯠꯇ ꯍꯥꯏꯕꯀꯣ. ꯍꯣꯏ ꯑꯗꯨꯒ ꯃ꯭ꯔꯤꯗꯨꯅ ꯑꯣꯀꯦ ꯒꯥꯏꯁ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯍꯥꯏ. ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯍꯥꯏ. ꯃ꯭ꯔꯤꯗꯨꯜꯁꯦ ꯐꯖꯅ ꯉꯥꯡꯉꯤꯅꯦ ꯃꯩꯇꯩꯔꯣꯟ. ꯑꯣꯀꯦ ꯃ꯭ꯔꯤꯗꯨꯜ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ. ꯃꯊꯪꯗꯁꯨ ꯐꯪꯅꯔꯗꯤ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯁꯪꯉꯗꯤ. ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯃꯩꯕꯨꯟ ꯇꯥꯔꯒ ꯂꯣꯏꯔꯦ ꯏꯇꯥꯎ ꯍꯥꯏ. ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯂꯥꯛꯆꯒꯦ ꯁꯣꯏꯗꯅ ꯍꯥꯏ. ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯊꯥꯒꯠꯆꯔꯤ ꯈꯨꯃꯟ ꯍꯥꯏ. ꯕꯤꯗꯥꯕꯇꯤꯅ ꯃꯃꯥ ꯒꯨꯂꯕꯇꯤ ꯀꯣꯃꯦꯟ ꯑꯃ ꯄꯤꯔꯝꯕꯅꯤ ꯍꯥꯏ. ꯑꯗꯨꯒ ꯏꯜꯂꯨꯔꯣ ꯀꯩ ꯍꯥꯏꯕ ꯗꯥꯈꯨꯃꯟꯅ ꯑꯗꯨꯅꯦ ꯃꯩꯕꯨꯟꯅ ꯌꯥꯏꯐꯔꯦ ꯍꯥꯏ. ꯑꯥꯔꯖꯦꯅ ꯆꯦ ꯇ꯭ꯔꯤꯄꯨꯔꯥ ꯏꯇꯥꯎ ꯑꯅꯤ ꯂꯥꯛꯑꯒꯦ ꯀꯔꯤ ꯄꯤꯖꯒꯅꯤ ꯍꯥꯏ. ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯀꯨꯂꯕꯇꯤ ꯁꯕ ꯇꯧꯔꯕ꯭ꯔꯣ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ. ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯍꯥꯏꯌꯨ ꯑꯝꯇ. ꯏꯇꯥꯎ ꯅꯦꯅꯦ ꯍꯣꯏꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏ. ꯑꯗꯨꯒ ꯑꯦꯝ ꯑꯥꯔ ꯄ꯭ꯔꯦꯝꯅ ꯁꯕ ꯈꯔ ꯄꯤꯌꯨꯅꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ. ꯄ꯭ꯔꯦꯝ ꯀꯅꯥꯒ ꯂꯩꯅꯗꯒꯦ ꯁꯤꯗ ꯂꯩꯁꯦ. ꯂꯩꯅꯗꯕꯁꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩ ꯑꯝꯇ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯦ. ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣ. ꯃꯃꯥ ꯀꯩꯅꯣꯝ ꯄꯨꯔꯛꯀꯦ ꯂꯩꯔꯝꯃꯨ. ꯀꯩꯅꯣꯝ ꯄꯨꯔꯛꯀꯦ.
ꯊꯧꯕꯅ ꯁꯤꯁꯨ ꯗꯣ ꯑꯗꯨꯏ ꯗꯥꯀꯨꯃꯟꯅ ꯑꯩꯒꯤ ꯗꯥꯟꯁ ꯇꯧ ꯉꯥꯎꯖꯩ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯑꯥꯔꯖꯦꯅ ꯍꯣꯏ ꯏꯇꯥꯎ ꯀꯣꯏꯔꯨꯁꯤ ꯐꯝꯃꯣ ꯍꯥꯏꯌꯦ ꯒꯥꯔꯤꯗ ꯐꯝꯃꯣ ꯍꯥꯏ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯈꯨꯃꯟ ꯗꯥꯟꯁ ꯇꯧꯕ ꯌꯥꯗ꯭ꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯣꯟ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯦꯅꯦ ꯇ꯭ꯔꯤꯄꯨꯔꯥꯅ ꯏꯄꯥ ꯂꯥꯛꯄꯤꯌꯨ ꯂꯥꯏꯔꯕꯤ ꯅꯆꯦꯒꯤ ꯌꯨꯝꯗ ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯇꯞꯅ ꯊꯧ ꯑꯩ ꯇꯥꯍꯧꯅꯤ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯀꯟꯅ ꯄꯥꯏꯌꯨ ꯍꯥꯏ ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯀꯟꯅ ꯀꯣꯟꯈꯤꯒꯦ ꯌꯥꯡꯅ ꯊꯧ ꯇꯨꯡꯗ ꯃꯤꯅ ꯇꯥꯟꯅꯔꯦ ꯊꯧ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯑꯩꯗꯤ ꯈꯪꯖꯗꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯁꯨꯁꯃꯤꯇꯥ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯣꯀꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯏꯇꯥꯎ ꯑꯍꯥꯛ ꯀꯔꯤ ꯈꯨꯊꯧꯅꯣ ꯀꯟꯃꯜꯂꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯂꯝꯕꯤ ꯐꯠꯇꯦꯅꯦ ꯄꯥꯏꯌꯨ ꯍꯥꯏ ꯑꯗꯨꯒ ꯃꯃꯥ ꯀꯩꯅꯣꯝ ꯏꯇꯥꯎ ꯒꯥꯔꯤ ꯊꯧꯔꯤ ꯑꯗꯨꯒ ꯗꯥꯈꯨꯃꯟꯅ ꯍꯥꯏꯕ ꯕꯤꯟꯗꯤꯌꯥ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯍꯥꯏꯔ ꯑꯦꯁ ꯂꯨꯐꯦꯡ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯃꯦꯟꯁꯦ ꯂꯩꯔꯤꯕꯣ ꯅꯠꯇ꯭ꯔꯒ ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯋꯥꯔꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯁꯦ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ अदुगा एस लुफेंग हिंदी बोलिए अब समझ में नहीं आ रहा है आपका लैंग्वेज तो चेतनु लाए उई इताऊ कना कनानो हाय चेतनु कनाम लेरम कमेंट पाबल लोरकपद मैम पुनम आई कमेंट पाबल लोइजरे मैम वारो बिनु को थेंगसु दुगा विद्यावती न खुमन चलगे हाय विद्यावती चक चानब तौरगे हायब्रो अदो आइसु लोइसलनी विद्यावती याम कुइने जाउबिरमेको मैम पुनम मबु जाम थागचरी अदुगा चेतनुना 17 लाइक डन हाय चेतनु थैंक यू चेतनु नंग नत्रो नहान मसा नुंगाइते हायरमबदो कनागी एलबीदनो दो हक्चांग नुंगाइतबदो फरबो अइना खंगदना अगुदा हंगुइनेबको दुगा दाखुमन चे हैन हारगा कपखरे कपकनु नो एनीगिदो यौरब्रो अदुगा काय चखरे अर्जेन इताव कमेंट थुस साइरे लेरिंगेदना लेरि लेइत्रगना थुस साइ अदुगा दाखुमन बिंदिया बाय हाय अदुगा अर्जेन इचे तनु अन हारगा नोखरे अदुगा अर्जेन इताव हायरे नोयनी लंबिदो यौरब्रो अदुगा दाखुमन चेतनु हाय मसि नोखरे इतावनी हे चप चप मानबनी अदेदि चेतनुना आइगी इताव कौन कौन हाय अदुगा विद्यावतीना सुष्मिता चारुगे अदुम लाकनी ओके विद्यावती थैंक यू विद्यावती दसु लाकनी को अदुगा दाखुमन नेक्स्ट कना लेगे इताव हाय खंगदेने दाखुमन अदुगा चेतनुना फदरीने हाय ओके चेतनु असेंग मांग जाम कल्लुको अदो कगिनो नंग अंगांग ओइंदे तहौदना हजिक तौइसे अइसु तौबुदी दौरेबको हादि चाही ngasi चाही अहुमुकी ममांगदर कइनो लुहोंगा मतुंगदनी हाइसे अदो असेंग मांग कल्लु असेंग मांग कल्लदिने ngaadine isada wadabani अदुगा कइनोना दाखुमन बिंदिया होरेन उनरसी हाय अदुगा अर्जेना इताव इचे ओनामगी हाय अच्छा इचे ओनाम सुशीला ओनाम लो अर्जे अदुगा चेतनुना ओनाम हना हारगा नोखरे अदैदी विद्यावतीना खुमन होय उनरसी हाय अदैदी दाखुमन इताव पाइरसी गाड़ी तपना थौबा यारनी हाय अदुगा चेतनुना चे अवस्था लोरे चे अदुदो nga चलुको अदुगा माकी अखोगी पिंपल्स की दुमाइना खरका हम्बू का हुगत लेबदो मखुनने खितंग बावबने सोकनु हादि अदुगी दागतो सुं कोक्तबनी लोरसु मैम कना लेबिरीगे अरोइबिगे ओइना कमेंट अमतंग थादबिरो प्लीज मीदी सिगेसिगा निपान शो तौइको अदो मैम कना लेबिरीबो अमता थादबिरो चे एलबी का थाई पोतेबो लोरे
LP ꯑꯣꯕꯁꯇꯥ ꯂꯣꯏꯔꯦ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯏꯇꯥꯎ ꯀꯨꯝꯃꯣ ꯌꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯆꯦꯇꯅꯨꯅ ꯁꯣꯛꯇꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯅ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯀꯨꯝꯃꯣ ꯌꯥꯔꯦ ꯑꯩ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯣ ꯑꯁ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀꯣꯃꯦꯟꯗꯣ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯑꯝꯇꯪ ꯖꯔ 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 ꯄꯥꯔꯛꯄꯗꯩ ꯁꯣꯔꯒ ꯇꯠꯇꯣꯏ ꯇꯧꯔꯦ ꯍꯥꯏꯕꯅꯤ ꯑꯧ ꯆꯦꯇꯅꯨ ꯀꯩꯀꯩ ꯆꯥꯒꯦ ꯑꯗꯨꯗꯣ ꯉꯥꯏꯈꯣ ꯑꯁꯤꯒꯅꯦ ꯅꯪ ꯍꯧꯖꯤꯛꯀꯤ ꯊꯥꯡꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯁꯦ ꯁꯤꯒ ꯂꯩꯔꯦꯁꯦ ꯑꯗꯣ ꯀꯩ ꯍꯥꯏꯕ ꯂꯥꯛꯀꯨꯝꯕꯅ ꯏꯇꯥꯎ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯇꯅꯨꯅ ꯏꯇꯥꯎ ꯃꯥꯂꯨꯝ ꯅꯍꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯣ ꯀꯩꯅꯣꯅ ꯆꯦꯇꯅꯨꯅ ꯏꯇꯥꯎ ꯀꯣꯟ ꯀꯣꯟ ꯕꯣꯜ ꯍꯥꯏꯕ ꯂꯥꯛꯀꯨꯝꯕꯅ ꯏꯇꯥꯎ ꯍꯥꯏꯗꯣ ꯏꯇꯥꯎ ꯃꯥꯂꯨꯝ ꯅꯍꯤ ꯆꯦꯇꯅꯨ ꯃꯥꯂꯨꯝ ꯅꯥꯏ ꯍꯥꯏ ꯑꯗꯨꯒ ꯀꯩ ꯍꯥꯏꯕ ꯗꯥꯀꯨꯃꯟꯅ ꯑꯩꯈꯣꯏꯒ ꯏꯇꯥꯎ ꯑꯣꯏꯔꯁꯤ ꯒꯥꯔꯤ ꯇꯣꯡꯂꯛꯑꯣ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏ ꯑꯩ ꯌꯦꯜꯕꯤꯁꯤꯒ ꯃꯣꯏꯅ ꯃꯤ ꯍꯣꯏꯗꯣꯛꯏꯁꯦ ꯌꯦꯡꯉꯣꯕ ꯑꯗꯨꯒ ꯆꯦꯇꯅꯨꯅ ꯀꯩꯁꯨꯝ ꯆꯥꯕ ꯌꯥꯗꯦ ꯆꯦꯇꯅꯨ ꯀꯩꯅꯣ ꯆꯥꯎ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤꯗꯤ ꯕꯇꯔ ꯇꯣꯠꯂ ꯆꯥꯏꯒ ꯍꯥꯏꯕꯅꯦꯕꯀꯣ ꯀꯩꯁꯨꯝ ꯆꯥꯔꯨꯅꯨ ꯑꯗꯨꯒꯨꯝꯕ ꯕꯁ ꯍꯧꯖꯤꯛ ꯍꯤꯡꯅꯕ ꯆꯥꯎ ꯂꯣꯏꯔꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯏꯇꯥꯎ ꯃꯥꯂꯨꯝ ꯅꯥꯏ ꯍꯥꯏ ꯑꯖꯤ ꯀꯣꯈꯣ ꯇꯧꯔꯤ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯑꯒꯨ ꯀꯩ ꯍꯥꯏꯅꯣ ꯑꯖꯤ ꯀꯣꯀꯣ ꯇꯧꯔꯤ ꯑꯩꯗꯤ ꯑꯒꯨꯅ ꯃꯌꯥꯝ ꯚꯛꯇꯤ ꯑꯃꯇꯪ ꯖꯣꯏ 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 ꯍꯥꯏ ꯑꯒꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ ꯑꯗꯨꯒ ꯆꯦꯇꯅꯨꯅ ꯑꯥꯔꯖꯦ ꯃꯥꯂꯨꯝ ꯅꯍꯤ ꯀꯣ ꯐꯦꯀꯣ ꯃꯥꯂꯨꯝ ꯅꯍꯤ ꯀꯣ ꯐꯦꯀꯣ ꯒꯥꯔꯤꯁꯦ ꯑꯗꯨ ꯍꯩꯁ ꯏꯟꯗꯣꯝꯆꯥ ꯍꯥꯏ ꯀꯩꯗꯧꯔꯦ ꯂꯦꯜꯂꯕ ꯂꯦꯜꯂꯦ ꯀꯥꯏꯗ ꯂꯦꯜꯂꯤꯅꯣ ꯎꯁ ꯁꯨ ꯐꯔꯦ ꯑꯁꯤ ꯈꯣꯛꯑ ꯂꯩꯌꯨ ꯈꯣꯛꯎꯁꯦ ꯐꯔꯦ ꯍꯤꯞꯄꯣ ꯉꯥꯛꯇꯪ ꯍꯤꯞꯄꯣ ꯏꯇꯥꯎ ꯍꯥꯏꯕ ꯑꯝꯇ ꯅꯪꯁꯨ ꯑꯒꯨꯅ ꯍꯩꯁ ꯏꯟꯗꯣꯝꯆꯥ ꯍꯥꯏꯈꯔꯦ ꯑꯣ ꯑꯒꯨ ꯉꯔꯥꯡ ꯆꯤꯆꯦꯅ ꯅꯪꯉꯣꯟꯗ ꯍꯪꯕꯗꯣ ꯍꯥꯏꯗꯤ ꯅꯍꯥꯟ ꯑꯦꯜꯕꯤꯗꯅꯦ ꯆꯦꯇꯅꯨꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯦ ꯑꯩꯅꯗꯣ ꯅꯪ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯅꯅꯦ ꯀꯥꯎꯊꯣꯛꯇꯅ ꯅꯪꯉꯣꯟꯗ ꯍꯪꯉꯤꯅꯤ ꯆꯦꯇꯅꯨꯅꯦꯕ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯗꯥꯀꯨꯝꯅ ꯏꯇꯥꯎꯒꯤ ꯃꯔꯨꯞ ꯇꯧꯅꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯅꯤ ꯍꯥꯏꯔꯛꯎ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯂꯅꯤ ꯍꯥꯏ ꯑꯩ ꯌꯥꯎꯅꯤ ꯑꯗꯨꯒ ꯆꯦꯇꯅꯨꯅ ꯑꯒꯨꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯑꯟꯖꯤ ꯀꯣꯈꯣ ꯇꯧꯕ ꯈꯪꯗ꯭ꯔꯕꯣ ꯍꯥꯏ ꯀꯩꯅꯣ ꯀꯣꯈꯣ ꯇꯧꯕ ꯍꯥꯏꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯄꯦꯇ꯭ꯔꯣꯜ ꯐꯨꯜ ꯇꯧꯔꯣ ꯀꯣꯏꯕꯒꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯇꯧꯔꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯇꯧꯔꯗꯤ ꯊꯧꯖꯤꯜꯂꯣ ꯍꯥꯏ ꯑꯗꯩ ꯑꯒꯨꯅ ꯑꯣꯏ ꯀꯀꯥ ꯂꯥꯏ ꯑꯟꯖꯤ ꯀꯣꯈꯣ ꯇꯧꯕ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ ꯑꯟꯖꯤ ꯀꯣꯈꯣ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯅꯦꯅꯦ ꯁꯅꯥꯅ ꯁꯤꯝꯔꯟ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯆꯦ ꯉꯁꯤꯒꯤ ꯑꯣꯏꯅꯅꯦ ꯀꯩꯅꯣꯗꯒꯤꯅꯦ ꯆꯦꯇꯅꯨ ꯇꯨꯅꯦꯅꯦ ꯁꯤꯁꯦ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯁꯅꯥꯁꯦ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯅꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯄ꯭ꯂꯤꯖ ꯃꯃꯤꯡꯁꯦ ꯑꯝꯇ ꯁꯔꯆ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯔꯣ ꯑꯩ ꯗꯨꯀꯥꯟ ꯂꯧꯁꯤꯀꯣ ꯂꯧꯁꯤ ꯑꯗꯨꯒ ꯁꯤꯝꯔꯟ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯃꯥ ꯂꯣꯏꯔꯒꯦ ꯃꯃꯥ ꯂꯣꯏꯔꯒꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯐꯦꯟꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯀꯟꯅ ꯊꯥꯎ ꯍꯥꯏꯔꯣ ꯊꯥꯒꯦꯁꯦ ꯊꯥꯒꯦ ꯑꯝꯇ
ꯐꯦꯟ ꯀꯟꯅ ꯊꯥꯔꯦ ꯂꯣꯏꯔꯦ ꯆꯣ ꯑꯗꯨ ꯅꯪ ꯂꯥꯏꯔꯤꯛꯁꯤ ꯄꯥꯏꯔꯣ nướng này thì bài đó không ta nướng này thì pro nướng này thì pro này chút pro comment ang kung chat khra bataw sibo aduga kay haba chi simran ai bai orege ko kuine leiba wai hai okay okay che potharo ko aduga mr prem na agu kai dorino hoji khai famu duga famu ado agune elo melo pq do he anji ko hai okay okay abcd dawre ra aduga da kumana agu khangi hai aduga iche tanu bai haina arjen hai adu aguna manipur daga yam haina bado anji ko do hai aduga chingkai lae hai che hai thank you chingkai chichi gelb da lakwi bagi ado kano tawre lb se loisalage haina budi tawram bane ko ado chingkai da ina halakri mare halakani ko ado chingkai chak chara bro ado che ni mas lae hai su che nangi gari jam thengna lai ko chak lorabo che duga aguna nene je nene si rk oiramle hai rk edcd aduga dakumana new itau bai oirage hairo hai new itau bai oirage hairo document je tanu se masangam da bane amado kano tawbani angang singda tawbado adudogini nungaite haiba aduga che ni mana agu hai aduga aguna che ni ma hai aduga che ni mana document hai aduga kaya ba che ni mana loidro mare hai che ni ma aigi lb se dum kano tawge hana tawrmani ko aduga kainyang thongino che ni ma aduga aguna kaka lai adudi anji ko hai je kaino hai aduga w singa kari support no hojiku lan marak sida dakara khana si hai lan marak sida khara khana si hai ba okay w singa haidi aidi yam toina sa sadade ngasi dum tharakpani go dum mayamgi thana bagi matungya dum channel macha sang hangbagi warau bibe yade yam toina thajaba khojaba leijade ko warau binu dum channel paibagi ni mayamna support adu ada na haiba sisu aduga ibungbu taram nokchari ibung oibra ichi oibra aina id se jengma ngamjadre warau binu aduga document anima hai aduga nene sina ngangom nungairibo hai aduga arjena emoji pire aduga che nimana che kulabati nungairi che di hai aduga arjena itau like hai che nima like token view aduga che nimana no u hai itau lagle hai ba no u hai aduga document agu khangde sum haijen bani hai aduga document itau hai aduga aguna hoi he adu hairaga anji ko hai haita banadi elo melo pq hai ni hai aduga chingkhaina chare che di charabo hai chingkai chadri chiche di keno tawre ayuki lore aduga barogi di thongdri keno tawani adum angangsing lakpagi matam jengo na thongani hajik chanaba leitaba aguna side please kai tawre kai chatoino agu gari ke loi thokre aduga da kumana itaugi gari nusit tare doidi chenimana mosori ni chenima aiga manare doidi aduga chenimana arje bro hai aduga arjena itau nusit hange aguna तुम्हारा नाम कितना केजी है तुम्हारा नाम क्या है सॉरी
आरजे तुम्हारा नाम कितना केजी है हाय दुदी तुम्हारा नाम कुंदिन हाय खंग्रा आरगू तुम्हारा नाम कुंदिन है दो अदुगा दाखुन इताव हाय अदुगा आरजेना अनिमा साब्रो हाय सादे सादे मोय आदा लोइना नोंग ताई नोंग हाइददना लोरे अदुगा नेने सिना होय सुम नुंगाइरी ngangom हाय अदु नेने अदसु नोंग ताब्रो चेनिमाना इंगली आरजे ब्रो हाय चेनिमा ngasi ayukisu taraba ngarang nungdangsu nong sit tawena hayne विद्यावती ममा कुलवती कमेंट अमा पिरमनी हाय विद्यावती चक चाराबो करी मथेल चारैनो अर्जुन इताव हाय दुगा अर्जे के हिंजांग चारके आई हिंजांग बो हंगदी मैम आई केनो एलबी से पुंग अनी फाद्रसु लोइसनजरगे को हबी पुंग अमगा मिनिट निफु दुमाइना तवेबको नेने सी वारोबा जाते केनो तौबनी हाइदी खतंग इतोमते लेबनीना खुदोंग चादेबको आइसु थानिंगी पुंग अनीदो अदु पुंग अनीगा थाबा ngamdre हाइदी पुंग अमा मिनिट निफुनेबा ताइसे मिनिट कुनमुतंग ले दुमानी फारदौनी अदो थाबा ngamdre इताव मयाम गे केनिमा हिंदी मालूम नाय हाय सुस्मिता चागी तवरी इरोले ओके ओके विद्यावती चाथो करी ngarauno aduga how vidya hai hoi hai marepo aduga anima haurani kai hai ba arjis anima hasoni hasauni kai hai arjis dakuman vidya charo hai vidya cha dakuman kai hinjang ni hai ba मैम आई का ओरो दुदी विद्यावती न खुमन इरोले हाय दुगा दा खुमन इताव kita hausi hai इताव kita hausi jadi अर्जुन अनिमा तुम्ही जाना ना रे अदुगा नेने सिना इने सी सोइदना पिजरके विद्या हाय अदोइदी दाकुमन चाक थोंद्री सुस्मिता हाय ओके दाकुमन थोंदो अदो हजी हंगाम फंगिबो सौग्रीदी थोए नत्रा अदुगा विद्यावतीना चाक चार भिगे मयाम ओके ओके विद्यावती चाथो चाकतो नुंथिंदा मु फंगनरसी कनाय कनायदनो अदुगा चेनिमाना जाने रे हाय चेनिमा एलबी तवद्रो तौगनेनी अचंग अचंग मफमदा बातोन मचा मम चच थमजलमो अदुगा अर्जेन इताव हसाउनी हाय अदुगा चेबेमचाना आई ओन थमलंबनी को हाय होय होय चेबेमचा लुजबा लोरबो चाक थोंगबो अदुगा दाकुमन इताव हसाउनी कइनो हसाउनी हायसिबो करीनो हसाउनी हायसे अदु चेनिमाना चेबेम हाय अदुगा चेनिमाना किता ऑन चेबेम हाय अदुगा कइनो तोइबा चेबेम चासे इरु थोउरिबा अदो मान ऑन थममिबा अदुगिनी अदुगा दाकुमना अनिमा हाउसीनी हाय दाकुमना हासाउनी ते हाउसीनी हाय गरे चेबेम चाना निमा चाक थोंगिबो हाय अर्जुन इताव हसाउबे हाय हसाउ हसाउ अदुगा चेनिमाना आई तौनी हाय ओके चेनिमा मतम हायरो अदुई दाकुमना चेबेमचा हाउसीनो हसाउनी हायनी चेनिमान हसाउरे करीनो एलवी सिबु सिगना हसीनी हसाउरे हायरे अदुगा नहान चेमोमितागिदना खेलेन हायना अमा लेबदो अदुई इबुन खेलेन मी प्रोंता मालसो 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 हायदना दुम एलबी दमा मालसो हायना लोइसनग्रे दुगा चेबेमचाना चाकती थोंद्री थबक काबो काबो लोइरे हायरे लोइबा नायदबा थबक
ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯏꯆꯦ ꯃꯦꯝꯆꯥ ꯍꯁꯥꯎꯅꯤ ꯍꯥꯏ ꯏꯆꯦ ꯃꯦꯝꯆꯥꯅ ꯕꯣ ꯍꯥꯎꯁꯤ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯒ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯆꯦꯟꯃ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒ ꯆꯦꯟꯃꯅ ꯆꯦ ꯕꯦꯝ ꯊꯣꯡꯂꯣ ꯍꯥꯏ ꯑꯗꯨꯒ ꯊꯣꯡꯉꯣ ꯍꯥꯏ ꯃꯩꯕꯨꯟ ꯇꯥꯔꯦ ꯍꯥꯏ ꯃꯩꯕꯨꯟ ꯇꯥꯔꯦ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯑꯩ ꯀꯛꯑꯁꯤꯔꯣ ꯑꯦꯜꯕꯤꯁꯦ ꯀꯩ ꯗꯥꯛꯃꯣꯟ ꯀꯩꯅꯣꯝ ꯍꯥꯏꯔꯤꯌꯦ ꯑꯦꯜꯕꯤ ꯊꯥꯗꯧ ꯊꯥꯔꯣ ꯂꯣꯏꯔꯒ ꯂꯣꯏ ꯂꯥꯛꯈꯤꯒꯦ ꯑꯣꯄꯦꯟꯗ ꯂꯣꯏꯔꯒ ꯂꯣꯏ ꯂꯩꯈꯥꯏꯒꯦ ꯍꯥꯏꯔꯣ ꯑꯣꯄꯦꯟꯗ ꯊꯥꯅꯤꯡꯕꯉꯩ ꯊꯥꯔꯣ ꯍꯥꯏꯕ ꯆꯦ ꯃꯦꯝꯆꯥ ꯊꯤꯛꯅꯤ ꯍꯥꯏꯔ ꯑꯥꯔꯖꯦꯅ ꯑꯥꯔꯖꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣꯒ ꯈꯨꯝ ꯈꯨꯝꯃꯛꯇꯦ ꯃꯥ ꯉꯁꯥꯏꯗꯩ ꯃꯥꯏ ꯊꯣꯛꯄ ꯅꯣꯛꯏꯅꯤ ꯑꯗꯨꯒ ꯆꯦ ꯃꯦꯝꯆꯥꯅ ꯑꯅꯤ ꯐꯥꯍꯜꯂꯣ ꯆꯦ ꯃꯦꯝꯆꯥ ꯑꯅꯤꯗꯤ ꯐꯥꯗꯣꯔꯦ ꯑꯃꯒ ꯃꯤꯅꯤꯠ 45 ꯆꯠꯂꯦ ꯃꯤꯅꯤꯠ 35 ꯃꯨꯛꯇ ꯉꯥꯏꯔꯦ ꯆꯦ ꯃꯦꯝꯆꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯑꯩꯗꯤ ꯃꯣꯁꯣꯔꯤ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯆꯦꯅꯤꯃꯥꯁꯨ ꯃꯣꯁꯣꯔꯤ ꯊꯣꯡꯉꯦ ꯃꯥꯟꯅꯔꯦ ꯆꯦ ꯃꯦꯝꯆꯥ ꯂꯣꯏꯔꯦꯕꯣ ꯑꯩ ꯑꯦꯜꯕꯤ ꯊꯥꯕꯗ ꯏꯆꯥ ꯅꯤꯄꯥꯅ ꯂꯣꯏ ꯊꯤꯗꯦꯛꯈ꯭ꯔꯦ ꯏꯄꯥ ꯊꯤꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯦꯜꯕꯤ ꯂꯨꯝꯅ ꯌꯥꯎꯕꯗ ꯋꯥꯔꯦ ꯑꯣꯄꯦꯟ ꯇꯧꯒꯦ ꯀꯩꯒꯤꯅꯣꯅꯦ ꯊꯥꯕꯤꯅꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯨꯝꯅ ꯌꯥꯎꯗꯣꯏꯗꯣ ꯀꯩꯒꯤꯅꯣꯕ ꯈꯪꯗꯦ ꯑꯂꯨꯝꯕꯁꯦ ꯑꯃꯗꯤ ꯑꯁꯨꯝ ꯂꯩꯌꯦꯕꯀꯣ ꯑꯦꯜꯕꯤꯗ ꯆꯪꯉꯒꯅꯦ ꯃꯤꯗꯤ ꯃꯌꯥꯝ ꯊꯣꯛꯄ ꯀꯣꯃꯦꯟꯗꯤ ꯏꯗꯕꯀꯣ ꯑꯗꯣ ꯑꯩꯗꯤ ꯂꯨꯝꯅꯒ ꯌꯥꯎꯕ ꯁꯪꯗꯦꯕꯣ ꯑꯩꯒꯤ ꯔꯤꯌꯦꯜ ꯑꯥꯏꯗꯤꯁꯤꯈꯩꯕꯨ ꯑꯩ ꯃꯤꯉꯣꯟꯗ ꯑꯦꯇꯦꯟ ꯇꯧꯔꯤꯅ ꯈꯪꯍꯟꯕ ꯐꯥꯎꯗ ꯃꯁꯤꯡ ꯁꯨꯅꯕ ꯉꯝꯗꯦ ꯂꯨꯝꯕꯒ ꯁꯨꯡꯉꯝ ꯉꯝꯗꯦꯕꯣ ꯑꯗꯨꯒ ꯆꯦ ꯃꯦꯝꯆꯥꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯃꯦꯝꯆꯥ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯂꯨꯝꯅ ꯌꯥꯎꯕꯒ ꯁꯨꯡꯐꯪ ꯐꯪꯗꯦ ꯍꯥꯏꯕꯅꯦ ꯉꯝꯗꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯗꯥꯀꯨꯝꯅ ꯏꯇꯥꯎ ꯑꯣꯄꯦꯟ ꯌꯥꯎꯈꯤꯒꯦ ꯅꯨꯄꯥ ꯊꯣꯛꯅ ꯍꯥꯏ ꯆꯦꯗꯤꯕꯥ ꯅꯣꯛꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯀꯩ ꯍꯥꯏꯕ ꯅꯤꯃꯥ ꯇꯨꯃꯤ ꯈꯥꯏꯁꯦꯅꯤ ꯍꯥꯏ ꯃꯥꯔꯦ ꯑꯗꯨꯒ ꯆꯦ ꯃꯦꯝꯆꯥꯅ ꯀꯔꯤꯅꯣꯝ ꯀꯥꯏꯕꯒꯤ ꯃꯈꯣꯜꯗꯨꯔꯣ ꯁꯨꯁꯃꯤ ꯅꯠꯇꯦ ꯆꯦ ꯃꯦꯝꯆꯥ ꯀꯥꯏꯕꯗꯤ ꯀꯥꯏꯗꯦ ꯉꯁꯥꯏꯗꯣ ꯇ꯭ꯔꯣꯂꯤ ꯊꯥꯡꯗꯔꯛꯏꯅꯤ ꯀꯩꯅꯣ ꯇꯧꯏꯕ ꯑꯥꯏꯂꯦꯅꯥꯔ ꯑꯃ ꯂꯩꯌꯦ ꯑꯗꯣ ꯃꯥꯅ ꯊꯨꯗꯦꯛꯄꯤꯈ꯭ꯔꯦ ꯑꯩꯅ ꯑꯦꯜꯕꯤ ꯑꯩꯅ ꯀꯣꯃꯦꯟ ꯄꯥꯔꯤꯉꯩ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯗꯥꯀꯨꯃꯟꯅ 20 ꯂꯥꯏꯛ ꯊꯦꯡꯀ꯭ꯌꯨ ꯗꯥꯀꯨꯃꯟ ꯑꯩ ꯂꯥꯛꯄ ꯉꯝꯃꯝꯗ꯭ꯔꯦ ꯏꯕꯨꯡꯒꯤꯗ ꯂꯣꯏꯈ꯭ꯔꯕꯣ ꯗꯥꯀꯨꯃꯟꯒꯤ 20ꯗ ꯂꯩꯌꯦ ꯀꯅꯥꯅꯣꯝ ꯂꯥꯛꯑꯗꯤ ꯐꯅꯤꯕꯣ 21 ꯁꯨꯅꯕ ꯆꯦ ꯃꯦꯝꯆꯥꯅ ꯍꯣꯏ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯁꯨꯁꯃꯤꯇꯥ ꯑꯦꯜꯕꯤ ꯌꯥꯝꯅꯕ ꯑꯗꯨꯅ ꯂꯥꯏꯛ ꯂꯣꯏ ꯇꯧꯏ ꯂꯨꯝꯅ ꯌꯥꯎꯔꯤꯅꯤ ꯑꯩ ꯖꯥꯏꯗꯨꯁꯨ ꯖꯥꯏ ꯗꯥꯀꯨꯃꯟꯅ ꯒꯣꯄꯥꯜ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯃꯦꯝꯆꯥꯅ ꯖꯤꯀꯦ ꯋꯦꯜꯀꯥꯝ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯅꯨꯄꯥ ꯊꯣꯛꯂꯣ ꯍꯥꯏꯌꯦ ꯅꯨꯄꯥ ꯊꯣꯛꯀꯗꯕꯅꯤ ꯍꯧꯖꯤꯛ ꯂꯣꯠꯁꯟꯕ ꯌꯥꯗꯦꯀꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯉꯁꯤꯗꯒꯤ ꯑꯦꯜꯕꯤꯗ ꯅꯨꯄꯥ ꯊꯣꯛꯂꯅꯤ ꯂꯣꯏꯔꯦꯕꯣ ꯁꯩꯇ ꯀꯩꯕ ꯗꯥ ꯒꯣꯄꯥꯜꯒꯤ ꯃꯃꯤꯡꯁꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯣꯜꯂꯝꯃꯦ ꯖꯤꯀꯦ ꯈꯨꯃꯟ ꯒꯣꯄꯥꯜ ꯍꯥꯏꯁꯦ ꯅꯍꯥꯟꯉꯩꯅ ꯀꯩ ꯀꯧꯒꯦ ꯅꯍꯥꯟꯅ ꯖꯤꯀꯦ ꯈꯨꯃꯟꯇ ꯑꯣꯏꯒꯨꯝ ꯇꯧꯗ꯭ꯔꯣ ꯑꯗꯨꯒ ꯈꯨꯃꯟꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯒꯣꯄꯥꯜ ꯕ꯭ꯔꯥꯗꯔ ꯍꯥꯏ ꯏꯆꯦꯅꯤ ꯃꯥ ꯅꯣꯛ ꯂꯩꯈꯔꯦ
ꯑꯗꯨꯒ ꯆꯦꯅꯤꯃꯥ ꯅꯪꯒꯤꯗꯨꯕꯨ ꯈꯔ ꯗꯥꯎꯒ ꯌꯥꯕ꯭ꯔꯣ ꯗꯥꯈꯨꯝꯕꯅ ꯏꯇꯥꯎ ꯊꯣꯛꯂꯁꯤ ꯍꯥꯏ ꯅꯣꯏ ꯑꯅꯤ ꯊꯣꯛꯄ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯉꯁꯥꯏꯅ ꯃꯔꯛꯇ ꯃꯌꯥꯝ ꯍꯪꯉꯦ ꯅꯣꯏ ꯑꯅꯤ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯗꯤ ꯊꯣꯛꯄ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯅꯣꯏ ꯆꯥꯛ ꯆꯥꯗꯕꯤꯗ ꯌꯥꯎꯕ ꯇꯥꯔꯦꯗꯅ ꯀꯔꯤꯅꯣꯅꯦ ꯎꯔꯤꯁꯤꯕꯨ ꯑꯥꯔꯖꯦꯅ ꯒꯣꯄꯥꯜ ꯕ꯭ꯔꯥꯗꯔ ꯍꯥꯏꯅ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯔꯤ ꯇꯧꯔꯦ ꯆꯦ ꯅꯤꯃꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯈꯨꯝꯕꯅ ꯏꯇꯥꯎ ꯊꯣꯛꯂꯁꯤ ꯍꯥꯏ ꯗꯥꯈꯨꯝꯕꯅ ꯆꯦ ꯕꯦꯝꯃ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯂꯥꯏꯖꯂꯦꯝꯕꯤ ꯂꯥꯛꯑꯦ ꯆꯦ ꯆꯨꯁ ꯂꯥꯏꯖꯂꯦꯝꯕꯤ ꯏꯅꯥꯎꯄꯤ ꯅꯨꯡꯁꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯄ ꯑꯩ ꯇꯔꯥ ꯅꯣꯛꯆꯔꯤ ꯑꯗꯣ ꯅꯪꯒꯤ ꯀꯩꯅꯣ ꯍꯜꯂꯝꯕꯅꯤꯀꯣ ꯑꯩꯅ ꯑꯌꯨꯛꯇ ꯅꯪꯒꯤ ꯁꯞ ꯍꯜꯂꯝꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯒ ꯑꯩꯅ ꯁꯣꯃꯥꯒꯤꯗꯨ ꯀꯩꯅꯣ ꯀꯣꯃꯦꯟ ꯊꯅꯝꯃꯤꯀꯣ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯂꯥꯏꯖ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯨꯒ ꯑꯁ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅꯅꯦ ꯀꯩꯅꯣ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯣꯃꯦꯟꯁꯦ ꯑꯩꯅ 21 ꯐꯥꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯗꯣ 22 ꯐꯥꯔꯝꯃꯦ ꯆꯦ ꯁꯣꯔꯃꯥꯁꯨ ꯂꯥꯛꯑꯦ ꯁꯨꯁꯃꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯦ ꯁꯣꯔꯃꯥ ꯅꯨꯡꯁꯤꯌꯦ ꯑꯀꯣꯝꯕꯗ ꯆꯪꯕꯤꯔꯛꯄꯒꯤ ꯆꯦ ꯁꯣꯔꯃꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯗꯨꯒ ꯗꯥꯈꯨꯝꯕꯅ ꯑꯅꯤꯃꯥ ꯉꯁꯤꯗꯒꯤ ꯅꯨꯄꯥ ꯊꯣꯛꯂꯅꯤ ꯑꯩ ꯗꯥꯈꯨꯝꯕꯟ ꯊꯣꯛꯑꯣ ꯅꯨꯄꯥ ꯊꯣꯛꯀꯗꯕꯅꯦ ꯖꯨꯛꯀꯁꯨ ꯌꯥꯝ ꯂꯨꯁꯜꯂꯛꯄꯁꯤꯒ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯅꯨꯄꯥ ꯇꯥꯡꯕꯅꯦ ꯑꯗꯣ ꯑꯥꯔꯖꯦꯟ ꯑꯅꯤꯃꯥ ꯍꯥꯁꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯂꯥꯏꯖꯅ ꯏꯕꯨꯡ ꯒꯣꯄꯥꯜ ꯇꯧꯏꯍꯦ ꯍꯥꯏ ꯏꯕꯨꯡ ꯒꯣꯄꯥꯜ ꯇꯧꯏꯍꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯨꯒ ꯂꯥꯏꯖ ꯅꯪ ꯃꯌꯥꯝꯁꯦ ꯂꯩꯅꯕ꯭ꯔꯣ ꯃꯌꯥꯝꯁꯦ ꯂꯩꯅꯗ꯭ꯔꯗꯤ ꯑꯝꯇꯪ ꯉꯁꯤꯒꯤ ꯑꯣꯏꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒꯔ ꯀꯩꯅꯣꯝꯇꯪ ꯀꯅꯦꯛ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯩꯒꯤꯁꯦ ꯉꯁꯤ ꯀꯩꯅꯣ ꯄꯤꯕ ꯌꯥꯗꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯦ ꯉꯁꯤ ꯀ꯭ꯂꯤꯛ ꯇꯧꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯕꯨꯡ ꯒꯣꯄꯥꯜ ꯁꯨꯁꯃꯤ ꯃꯝ ꯊꯣꯡꯂꯕꯣ ꯍꯥꯏꯌꯦ ꯆꯦ ꯁꯔꯃꯥ ꯊꯣꯡꯗ꯭ꯔꯤ ꯑꯌꯨꯛꯀꯤ ꯂꯣꯏꯔꯒ ꯕꯥꯔꯣꯒꯤ ꯊꯣꯡꯗ꯭ꯔꯤ ꯑꯉꯥꯡ ꯂꯩꯇꯦ ꯑꯩꯇ ꯂꯩꯕꯒꯤꯗꯨꯒꯤ ꯊꯣꯡꯗ꯭ꯔꯤ ꯈꯔ ꯊꯦꯡꯅ ꯊꯣꯡꯒꯦꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯆꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯍꯥꯏꯕ ꯐꯣꯟꯅ ꯀꯞꯂꯁꯨ ꯑꯩꯗꯤ ꯑꯦꯜꯕꯤꯗ ꯅꯨꯄꯥ ꯊꯣꯛꯇꯕ ꯌꯥꯗꯦ ꯏꯇꯥꯎ ꯑꯩ ꯗ ꯒꯣꯄꯥꯜꯅ ꯂꯥꯏꯖ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯂꯥꯏꯖ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯦꯕꯦꯝꯆꯥꯅ ꯆꯦꯅꯦꯜꯁꯤꯡꯁꯦ ꯑꯦꯜꯕꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯅꯟꯁꯤꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯆꯦꯕꯦꯝꯆꯥ ꯃꯅꯤꯅꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤꯅꯦ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯕ ꯌꯥꯕ ꯍꯥꯏꯅ ꯉꯥꯏꯅꯔꯦꯀꯣ ꯃꯥꯒꯤ ꯁꯞꯇꯣ 100ꯃꯨꯛ ꯁꯨꯔ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯁꯨꯝ ꯊꯥꯔꯦ ꯑꯗꯨꯒ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯗꯥꯀꯨꯃꯅ ꯁꯨꯁꯃꯤꯇꯥ ꯅꯨꯄꯥ ꯊꯣꯛꯁꯤ ꯍꯥꯏꯕ ꯍꯥꯏ ꯑꯣꯀꯦ ꯗꯥ ꯅꯨꯄꯥ ꯊꯣꯛꯁꯤ ꯍꯥꯏꯗꯣ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯁꯤ ꯍꯥꯏꯔꯣ ꯅꯨꯄꯤꯅ ꯀꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯁꯤ ꯍꯥꯏꯅꯣ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯩ ꯆꯦꯡ ꯆꯥꯝꯂꯤ ꯆꯥꯃꯨ ꯆꯦꯅꯤꯃꯥ ꯀꯥꯎꯊꯣꯛꯇꯅ ꯆꯥꯝꯗꯅ ꯍꯥꯞꯆꯤꯟꯒꯅꯤ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜꯅ ꯂꯥꯏꯖꯒꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯏꯆꯟ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯈꯔꯦ ꯂꯞ ꯇꯧꯈꯔꯦ ꯆꯦ ꯁꯣꯔꯃꯥ ꯆꯠꯈ꯭ꯔꯕꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯌꯥꯗꯦ ꯃꯩꯕꯨꯟ ꯇꯥꯍꯜꯂꯣ ꯍꯥꯏꯌꯦ ꯃꯩꯕꯨꯟ ꯇꯥꯍꯜꯂꯣ ꯆꯦ ꯁꯣꯔꯃꯥꯅ ꯇꯥꯆꯧ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕꯤ ꯍꯥꯏꯈꯔꯦ ꯑꯗꯨꯒ ꯂꯥꯏꯖꯅ ꯍꯥꯟꯅꯗꯤ ꯁꯤꯔꯤꯌꯦꯜꯒꯤ ꯅꯣꯇꯤ ꯉꯛꯇ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚꯀꯤ ꯅꯣꯇꯤ ꯂꯣꯏ ꯑꯣꯏꯔꯦ ꯆꯨꯝꯃꯤ ꯅꯍꯥꯟꯅꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯅꯠꯇꯦꯕꯀꯣ ꯆꯦꯅꯦꯜ ꯄꯥꯏꯕ ꯅꯠꯇꯕ ꯑꯃꯈꯛ ꯀꯩꯅꯣꯅꯦꯕ ꯁꯞꯄꯣꯔꯇꯔꯅꯦꯕ ꯑꯗꯣ ꯂꯥꯛꯑꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯝꯃꯤꯕ ꯃꯣꯕꯥꯏꯜꯁꯦ ꯑꯦꯜꯕꯤ ꯃꯌꯥꯝꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯁꯤꯅꯅꯦ ꯄꯨꯡꯉꯥꯡ ꯉꯥꯡꯉꯦ ꯑꯩ ꯇ꯭ꯔꯣꯡ ꯍꯥꯏꯅ ꯂꯣꯏꯔꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯊꯔꯥꯅꯤ ꯍꯥꯏꯔꯒ ꯖꯣꯏ ꯍꯥꯏꯈꯔꯦ ꯂꯥꯏꯖꯅ ꯒꯣꯄꯥꯜ ꯏꯕꯨꯡ ꯆꯠꯂꯨꯔꯦ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯍꯣꯏ ꯏꯇꯥꯎ ꯃꯩꯕꯨꯟ ꯇꯥꯍꯟꯒꯦ
ꯈꯪꯅꯤꯡꯉꯁꯤꯗꯤ ꯍꯥꯏ ꯗꯥꯀꯨꯃꯟ ꯆꯦ ꯃꯣꯃꯤꯇꯥꯒꯤꯗ ꯂꯥꯛꯑꯣ ꯏꯁꯩ ꯑꯝꯇ ꯁꯛꯊꯔꯣ ꯑꯗꯨꯒ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯅꯤ ꯏꯁꯩ ꯑꯝꯇ ꯐꯨꯒꯥꯏꯅꯕ ꯑꯗꯣ ꯆꯦ ꯁꯣꯃꯥꯅ ꯇꯥꯆꯧ ꯆꯥꯛ ꯊꯣꯡꯂꯕꯣ ꯍꯥꯏ ꯗꯥꯒꯣꯄꯥꯜꯅ ꯂꯥꯏꯖ ꯑꯣ ꯍꯥꯏ ꯆꯦ ꯁꯣꯃꯥꯅ ꯑꯥꯔꯖꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯅꯤꯃꯥ ꯄꯣꯂꯥꯏꯁꯤꯅꯤ ꯍꯥꯏ ꯀꯩꯅꯣ ꯄꯣꯂꯥꯏꯁꯤꯅꯤ ꯍꯥꯏꯁꯤꯅ ꯃꯨꯛ ꯂꯥꯏꯖꯅ ꯆꯦ ꯆꯨꯁ ꯎꯔꯦ ꯆꯥꯒꯦ ꯇꯧꯔꯤ ꯆꯥꯔꯦ ꯁꯧꯒ꯭ꯔꯤ ꯀꯥꯡꯍꯧ ꯆꯦꯗꯤ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯂꯥꯏꯖ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯕ꯭ꯔꯣ ꯅꯨꯄꯥ ꯊꯣꯛꯂꯣ ꯗꯣꯡ ꯗꯣꯡ ꯇꯧꯔꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯏꯔꯥꯛꯄꯝ ꯔꯃꯥꯅꯟꯗ ꯁꯤꯡꯍ ꯅꯁꯛ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯈꯣꯏꯔꯥꯛꯄꯝ ꯔꯃꯥꯅꯟꯗ ꯑꯦꯜꯕꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣ ꯁꯛꯇꯤ ꯉꯁꯤ ꯎꯠꯆꯗ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯦ ꯆꯦꯅꯦꯜ ꯍꯥꯡꯖꯕꯒꯤꯅꯤ ꯂꯥꯏꯚꯇ ꯍꯥꯏꯁꯦ ꯚꯤꯗꯤꯑꯣꯗ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯗꯨꯝ ꯐꯦꯁ ꯁꯣ ꯇꯧꯔꯒ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯥꯔꯖꯦꯕ꯭ꯔꯣ ꯈꯤꯇ ꯄꯣꯂꯥꯏꯁꯦ ꯑꯗꯨꯒ ꯂꯥꯏꯖꯅ ꯍꯣꯏ ꯆꯦ ꯁꯨꯁ ꯍꯥꯏꯌꯦ ꯀꯩꯅꯣꯅ ꯂꯥꯏꯖ ꯚꯤꯗꯤꯑꯣꯗꯣ ꯅꯪꯒꯤꯁꯨ ꯍꯥꯞꯄꯣ ꯅꯪꯁꯨ ꯌꯦꯡꯅꯤꯡꯉꯦ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯁꯨꯁꯃꯤꯇꯥ ꯅꯨꯃꯤꯠꯀꯤꯁꯤ ꯃꯇꯝꯁꯤꯗ ꯊꯥꯕ꯭ꯔꯣ ꯑꯦꯜꯕꯤ ꯆꯦ ꯑꯩ ꯃꯇꯝꯒ ꯂꯩꯇꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯊꯥꯕ ꯉꯝꯗꯦ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯂꯥꯛꯄꯤꯕꯒꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯆꯦ ꯕꯦꯝꯆꯥ ꯊꯣꯛꯂꯒꯦ ꯍꯥꯏꯌꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯗꯥꯒꯣꯄꯥꯜ ꯑꯝꯇꯪ ꯌꯦꯡꯒꯦꯀꯣ ꯑꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯅꯤꯠ 5ꯇꯪꯒ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯗꯨꯒ ꯆꯦ ꯂꯥꯏꯖꯅ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯧꯔꯒ ꯍꯥꯏ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯃꯥꯏꯛ ꯄꯥꯏꯔꯒ ꯂꯥꯎꯔꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯅꯤꯃꯥ ꯑꯁꯦꯔꯦ ꯍꯥꯏ ꯑꯗꯨꯒ ꯆꯤꯆꯦꯅ ꯆꯦ ꯄꯦꯟꯖꯩꯅ ꯁꯨꯁꯃꯤꯇꯥ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯆꯦ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ KMC ꯍꯥꯏ ꯆꯦ ꯁꯣꯃꯥꯅ ꯊꯣꯡꯗ꯭ꯔꯤ ꯑꯩꯁꯨ ꯃꯥꯏꯔꯦꯟ ꯊꯣꯡꯒꯦ ꯇꯧꯔꯤ ꯁꯨꯁꯃꯤ ꯍꯥꯏ ꯆꯦ ꯅꯪ ꯃꯄꯥꯟꯗ ꯅꯠꯇ꯭ꯔꯣ ꯃꯥꯏꯔꯦꯟ ꯄꯨꯔ ꯂꯥꯛꯏꯔꯣ ꯑꯣ ꯃꯥꯏꯔꯦꯟ ꯐꯪꯕ ꯑꯣ ꯍꯣꯏ ꯊꯣꯡꯉꯣ ꯆꯦ ꯅꯨꯡꯁꯥ ꯁꯥꯔꯁꯤꯒ ꯊꯣꯡꯗꯔꯣ ꯆꯦꯅ YLB ꯌꯥꯎꯕ ꯀꯩꯕ ꯋꯦꯜ ꯂꯥꯏ LB ꯌꯥꯎꯕ ꯍꯧꯔꯕꯣ ꯍꯥꯏ ꯆꯦ ꯄꯦꯟꯖꯤ ꯑꯩ ꯁꯤꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯥꯏ LB ꯌꯥꯎꯕ ꯍꯧꯔꯕꯣ ꯍꯥꯏ ꯗꯥꯒꯣꯄꯥꯜꯗ ꯍꯪꯉꯤꯔꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯅꯨꯄꯥ ꯊꯣꯛꯀꯅꯨ ꯅꯨꯄꯤ ꯊꯣꯛꯑꯣ ꯍꯥꯏ ꯆꯦ ꯁꯣꯃꯥꯅ ꯏꯆꯦ ꯄꯦꯟꯖꯩ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏ ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯥꯔꯖꯦꯅ ꯏꯆꯦ ꯄꯦꯟꯖꯩ ꯅꯨꯄꯤ ꯊꯣꯛꯂꯦ ꯂꯥꯏ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯍꯧꯔꯦ LB ꯍꯣꯔꯦꯟ ꯍꯧꯔꯦ LB ꯌꯧꯈꯥꯏꯗꯣꯏꯅꯤ ꯆꯦ ꯄꯦꯟꯖꯩ ꯍꯥꯏꯕ LB ꯌꯧꯈꯥꯏꯗꯣꯏꯅꯤ ꯍꯥꯏꯕ ꯌꯥꯎꯗꯣꯏꯅꯤ ꯍꯥꯏꯕ ꯗꯥꯀꯨꯃꯟꯅ ꯃꯃꯥ ꯄꯦꯟꯖꯩ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏ ꯍꯧꯖꯤꯛꯇꯤ ꯊꯦꯡꯉꯦ ꯕ꯭ꯔꯦꯛꯐꯥꯁ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯍꯥꯏꯌꯦ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯑꯣꯀꯦ ꯂꯥꯏ ꯍꯥꯏ ꯆꯦꯅꯤꯃꯥꯅ ꯁꯔꯃ ꯑꯉꯥꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯅ ꯍꯥꯏ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯍꯥꯏ ꯍꯦꯜꯂꯣ ꯋꯦꯜꯀꯝ ꯕ꯭ꯔꯣꯕꯨ ꯊꯥꯒꯠꯆꯔꯤꯀꯣ ꯅꯆꯜꯒꯤ LBꯗ ꯂꯥꯛꯄꯒꯤ ꯂꯥꯏꯛꯇꯣ ꯑꯝꯇ ꯇꯧꯁꯟꯕꯤꯌꯨ 23 ꯐꯥꯍꯟꯕꯤꯌꯨ ꯑꯗꯨꯒ ꯏꯇꯥꯎ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯋꯦꯜ ꯏꯆꯥꯖꯤꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯒꯣꯄꯥꯜ ꯕ꯭ꯔꯥꯗꯔ ꯆꯥꯛ ꯆꯥꯗ꯭ꯔꯤꯗ ꯍꯥꯏ ꯆꯦꯅꯤꯃꯥꯅ ꯇꯥꯏꯒꯔ ꯂꯥꯛꯂꯦ ꯅꯤꯄꯥ ꯊꯣꯛꯄ ꯃꯌꯥꯝ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯁꯤꯅ ꯃꯃꯥꯡ ꯊꯥꯜꯂꯣ ꯑꯗꯨꯒ ꯑꯇꯩꯉꯩꯅ ꯃꯅꯤꯡ ꯆꯠꯍꯜꯂꯣ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯣꯕꯅꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯀꯤꯡ ꯀꯣꯡ ꯍꯥꯏ ꯑꯗꯨꯒ ꯗꯥꯒꯣꯄꯥꯜꯅ ꯑꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯆꯦꯕꯦꯝꯆꯥꯅ ꯀꯤꯡ ꯀꯣꯡ ꯍꯥꯏ ꯀꯤꯡ ꯀꯣꯡ ꯍꯥꯏꯁꯦ ꯀꯣꯟꯅ ꯑꯣ ꯑꯠꯆꯥ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯇ ꯀꯤꯡ ꯀꯣꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤꯁꯨ ꯀꯤꯡ ꯀꯣꯡ ꯂꯩꯔꯝꯃꯤꯅꯦ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯑꯅꯤꯃꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯅ ꯑꯅꯤꯃꯥ ꯍꯥꯏꯔꯒ ꯅꯣꯛꯊꯈ꯭ꯔꯦ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕꯣ
ꯆꯥꯔꯝꯃꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯦꯅ ꯕꯦꯝꯆꯥ ꯂꯞꯂꯤ ꯀꯦꯝꯁꯤ ꯍꯥꯏ ꯇꯥꯏꯒꯔ ꯕꯦꯡꯅ ꯔꯥꯅꯨ ꯃꯣꯟꯗꯜ ꯗꯤꯗꯤ ꯀꯅꯥꯅꯣ ꯔꯥꯅꯨ ꯃꯣꯟꯗꯜ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯆꯦ ꯕꯦꯝꯆꯥꯅ ꯆꯦ ꯄꯦꯟꯖꯦ ꯀꯦꯝꯁꯤ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯀꯤꯡ ꯀꯣꯡ ꯉꯁꯤꯗꯤ ꯏꯁꯩ ꯁꯛꯂꯣꯏꯗ꯭ꯔꯣ ꯍꯥꯏ ꯉꯔꯥꯡ ꯃꯥꯡ ꯅꯠꯇꯦꯗ ꯁꯩꯗꯣ ꯃꯥꯏ ꯕꯣꯟꯙꯨꯅꯤ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯑꯥꯔꯖꯦ ꯆꯨꯝꯃꯤ ꯂꯥꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯥꯏꯁꯦ ꯍꯥꯏ ꯇꯥꯏꯒꯔ ꯕꯦꯡ ꯁꯔꯃꯥ ꯁꯤꯁꯅ ꯁꯛꯎ ꯍꯥꯏꯔꯗꯤ ꯗꯦꯗꯤꯀꯦꯇꯦꯠ ꯇꯧꯔꯒ ꯁꯛꯀꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯆꯦ ꯁꯔꯃꯥ ꯁꯛꯎ ꯍꯥꯏꯖꯤꯜꯂꯣ ꯏꯁꯩ ꯑꯃ ꯈꯜꯂꯒ ꯄꯤꯁꯜꯂꯣ ꯑꯗꯨꯒ ꯆꯦ ꯅꯤꯃꯥꯅ ꯆꯦ ꯕꯦꯝ ꯀꯤꯡ ꯀꯣꯡꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯄꯦꯝꯆꯥ ꯃꯣꯕꯥꯏꯜ ꯚꯤꯗꯤꯑꯣ ꯅꯝꯕ ꯁꯪꯗꯦ ꯑꯦꯜꯕꯤ ꯌꯥꯎꯕꯗ ꯊꯣꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯗꯥꯀꯨꯃꯅ ꯆꯦ ꯄꯦꯟꯖꯩ ꯀꯩꯅꯣ ꯆꯨꯝꯂꯤꯗꯨꯅ ꯍꯥꯏ ꯑꯗꯨꯒ ꯇꯥꯏꯒꯔꯁꯨꯅ ꯑꯅꯤꯃꯥ ꯑꯩꯒꯤ ꯀꯔꯝꯕ ꯋꯥꯔꯤꯅꯣ ꯍꯥꯏꯔꯦ ꯁꯦꯀ꯭ꯔꯦꯠꯅꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯌꯦ ꯆꯦ ꯕꯦꯝꯆꯥꯅ ꯅꯤꯃꯥ ꯍꯥꯏꯌꯦ ꯑꯗꯩ ꯆꯦ ꯄꯦꯟꯖꯩꯅ ꯅꯨꯄꯤ ꯊꯣꯛꯄꯒꯤ ꯂꯥꯎ ꯍꯥꯏ ꯑꯗꯩꯗꯤ ꯗꯥꯀꯨꯃꯅ ꯀꯤꯡ ꯍꯥꯏꯒ ꯀ꯭ꯔꯥꯎꯟ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯁꯨꯁꯃꯤ ꯑꯥꯔꯖꯦ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯣ ꯍꯥꯏ ꯅꯦꯅꯦꯁꯤ ꯄꯥꯏ ꯑꯥꯔꯖꯦꯒꯤꯁꯨ ꯆꯦꯅꯦꯜ ꯄꯥꯏ ꯑꯗꯨꯒ ꯁꯤꯒ ꯂꯩꯕ ꯄꯨꯝꯅꯃꯛꯁꯦ ꯆꯦꯅꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯁꯤꯁꯨ ꯆꯦꯅꯦꯜ ꯄꯥꯏ ꯑꯗꯣ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯁꯤꯗꯤ ꯁꯤꯒ ꯄꯥꯏꯔ ꯈꯪꯗꯦ ꯃꯥꯒꯤ ꯑꯃ ꯂꯩꯕꯅꯤ ꯑꯥꯔꯃꯤ ꯀꯤꯆꯟ ꯀꯤꯡ ꯍꯥꯏꯅ ꯑꯗꯨ ꯄꯥꯏ ꯑꯗꯣ ꯁꯤꯒ ꯂꯩꯕ ꯄꯨꯝꯅꯃꯛ ꯆꯦꯅꯦꯜ ꯄꯥꯏꯕ ꯉꯥꯛꯇꯅꯤ ꯅꯦꯅꯦꯁꯤ ꯑꯁꯨꯝ ꯖꯣꯏꯟ ꯇꯧꯕꯤꯌꯨꯅꯦ ꯅꯦꯅꯦꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏꯅ ꯍꯜꯂꯛꯀꯗꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯂꯣꯏꯅ ꯍꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯆꯦ ꯕꯦꯝꯆꯥꯅ ꯅꯨꯄꯥ ꯀꯥꯏꯗꯅꯣ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯔꯃꯥꯅ ꯀꯤꯡ ꯀꯣꯡ ꯍꯥꯏ ꯅꯣꯛꯈ꯭ꯔꯦ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯍꯥꯏꯌꯦ ꯑꯗꯨꯒ ꯇꯥꯏꯒꯔ ꯕꯦꯡꯅ ꯈꯨꯃꯟ ꯍꯥꯏꯕ꯭ꯔో ꯍꯥꯏꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯏꯆꯦ ꯕꯦꯝꯆꯥ ꯑꯣꯐꯤꯁꯇ ꯍꯥꯏ ꯑꯥꯔꯖꯦ ꯑꯣꯐꯤꯁꯇ ꯍꯥꯏꯗꯩꯗꯤ ꯇꯥꯏꯒꯔ ꯕꯦꯡꯅ ꯁꯣꯔꯃꯥ ꯍꯥꯏꯈ꯭ꯔꯦ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯂꯥꯏꯖ ꯅꯨꯡꯁꯤꯕꯤ ꯊꯣꯡꯗ꯭ꯔꯤ ꯍꯥꯏ ꯂꯥꯏꯖ ꯂꯩꯔꯤꯕꯣ ꯂꯥꯏꯖ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯗꯥꯀꯨꯃꯅ ꯀꯤꯡ ꯋꯥꯔꯤ ꯍꯧꯔꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏ ꯑꯗꯩꯗꯤ ꯇꯥꯏꯒꯔ ꯕꯦꯡꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯀꯣꯃꯦꯟ ꯎꯗ꯭ꯔꯕꯣ ꯄꯥꯏ ꯕ꯭ꯔꯣ ꯑꯩ ꯄꯥꯏꯔꯤꯗꯨꯗꯤ ꯅꯪꯒꯤ ꯀꯣꯃꯦꯟ ꯄꯥꯏ ꯎꯏꯀꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯖꯤꯝꯅꯥꯁꯇꯤꯛ ꯇꯧꯈꯔꯦ ꯑꯗꯩ ꯆꯦ ꯕꯦꯝꯆꯥꯅ ꯑꯣ ꯏꯎꯄꯥ ꯍꯥꯏꯈ꯭ꯔꯦ ꯀꯧꯔꯦꯀꯣ ꯏꯎꯄꯥ ꯍꯥꯏꯅ ꯑꯗꯨꯒ ꯆꯦ ꯕꯦꯝꯆꯥꯅ ꯑꯩ ꯎꯏꯔꯤ ꯍꯥꯏ ꯆꯦ ꯕꯦꯝꯆꯥꯅ ꯆꯥꯛ ꯊꯣꯡꯉꯕ ꯎꯏꯔꯤꯗꯣ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯁꯨꯁꯃꯤꯇꯥ ꯂꯥꯏ ꯍꯥꯏꯗꯤ ꯕꯤꯅꯣ ꯂꯥꯏ ꯈꯪꯉꯤ ꯆꯦ ꯑꯗꯨꯒ ꯇꯥꯏꯒꯔ ꯕꯦꯡꯅ ꯈꯨꯃꯟꯕ꯭ꯔꯣ ꯃꯥꯏꯗ ꯑꯩꯕꯣ ꯈꯨꯃꯟꯕ꯭ꯔꯣ ꯇꯜꯂꯤꯕ ꯀꯣꯃꯦꯟꯒ ꯄꯥꯒꯗꯕ ꯃꯥꯏꯗ ꯊꯤꯗ꯭ꯔꯨꯝ ꯊꯥꯕꯒꯤ ꯋꯥꯔꯤ ꯇꯥꯍꯧꯕ꯭ꯔꯣ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ ꯑꯗꯨꯋꯥꯏꯗꯣ ꯗꯥꯕꯤꯅꯣ ꯇꯥꯍꯧꯕ꯭ꯔꯥ ꯍꯪꯉꯦ ꯑꯗꯣ ꯀꯤꯡ ꯀꯟꯅ ꯍꯥꯏꯌꯨ ꯀꯣꯃꯦꯟ ꯎꯅꯕ ꯍꯥꯏꯌꯦ ꯑꯗꯨꯒ ꯎꯔꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯇꯥꯆꯧ ꯑꯦꯜꯕꯤ ꯇꯧꯔꯣꯏꯗꯔꯣ ꯍꯥꯏꯌꯦ ꯇꯥꯏꯒꯔꯁ ꯕꯦꯡꯅ ꯀꯩꯅꯣꯒ 23 ꯂꯥꯏꯛ ꯊꯦꯡꯛꯌꯨ 23 22ꯗ ꯂꯩꯀꯣ ꯂꯥꯏꯛ ꯅꯝꯗ꯭ꯔꯤ ꯍꯥꯟꯅ ꯀꯣꯃꯦꯟ ꯏꯁꯜꯂꯛꯑꯦ ꯑꯗꯣ ꯑꯝꯇ ꯂꯥꯏꯛ ꯇꯧ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯒꯣꯄꯥꯂꯤꯆꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯦ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯄꯦꯝꯆꯥꯅ ꯁꯨꯁ ꯑꯩ ꯀꯣꯜ ꯂꯥꯛꯂꯦ ꯊꯣꯛꯂꯦ ꯕꯥꯏ ꯑꯣꯀꯦ ꯆꯦ ꯑꯗꯨꯒ ꯆꯦ ꯄꯦꯟꯖꯩꯅ ꯏꯆꯥ ꯖꯤꯀꯦ ꯀꯩ ꯁꯨꯔꯤꯒꯦ ꯍꯥꯏ ꯑꯗꯣ ꯑꯥꯔꯖꯦꯅ ꯏꯆꯦ ꯕꯦꯝꯆꯥ ꯕꯥꯏ ꯍꯥꯏ ꯏꯆꯦ ꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯀꯨꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤꯀꯣ ꯑꯗꯨꯒ ꯑꯦꯜꯕꯤ ꯊꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯆꯦ ꯁꯣꯔꯃꯥꯅ ꯂꯩꯔꯒꯗꯤ ꯑꯝꯇ ꯈꯨꯝꯃꯝꯃꯨ ꯑꯔꯣꯏꯕꯗ ꯑꯗꯩꯗꯤ ꯑꯥꯔꯖꯦꯅ ꯏꯆꯦ ꯕꯦꯝꯆꯥ ꯕꯥꯏ ꯍꯥꯏꯌꯦ ꯃꯌꯥꯝ ꯃꯤꯅꯤꯠ 5ꯗ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯀꯣꯃꯦꯟ ꯌꯥꯝ ꯏꯔꯛꯑꯅꯨꯀꯣ ꯑꯗꯣ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯒ ꯕꯥꯏ ꯑꯣꯏꯅꯕ ꯇꯧꯔꯒꯦ ꯀꯣꯃꯦꯟ ꯌꯥꯝ ꯏꯕꯤꯔꯛꯑꯅꯨ ꯑꯗꯨꯒ ꯗꯥꯀꯨꯃꯅ ꯀꯤꯡ ꯍꯥꯏꯒ ꯃꯥꯏ ꯀ꯭ꯔꯥꯎꯟꯗꯨ ꯄꯤꯁꯜꯂꯛꯑꯦ ꯑꯗꯨꯗꯤ ꯎꯞꯄꯣ ꯍꯥꯏ ꯎꯞꯄꯥ ꯕꯥꯏ ꯍꯥꯏꯅ ꯆꯦ ꯕꯦꯝꯆꯥꯅ ꯍꯥꯏꯌꯦ ꯇꯥꯏꯒꯔꯁ ꯕꯦꯡꯅ ꯈꯨꯃꯟꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯕꯦꯝꯆꯥꯅ ꯃꯌꯥꯝ ꯕꯥꯏ ꯆꯦ ꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗ ꯎꯅꯁꯤ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯃꯃꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯇꯥꯆꯧ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅ ꯕꯥꯏ ꯇꯧꯈ꯭ꯔꯦ ꯗꯥꯀꯨꯃꯟꯅ ꯀꯤꯡ ꯍꯥꯏꯔꯒ ꯒꯣꯝ ꯄꯤꯁꯜꯂꯛꯑꯦ
ꯑꯗꯒꯤ ꯅꯦꯅꯦꯁꯤꯅ ꯇꯥꯏꯒꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯇꯥꯏꯒꯔ ꯏꯁ ꯕꯦꯛ ꯕ꯭ꯔꯣ ꯅꯦꯅꯦ ꯁꯤꯁꯦ ꯑꯥꯔ ꯀꯦ ꯀꯨꯂꯕꯇꯤ ꯁꯅꯥꯅ ꯂꯩꯕꯁꯦ ꯌꯥꯔꯒꯗꯤ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩꯅꯦ ꯉꯁꯤꯒꯤꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯗꯣ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯔꯦꯟ ꯑꯝꯇ ꯁꯔꯆ ꯇꯧꯔꯒ ꯑꯝꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯄ꯭ꯂꯤꯖ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯑꯗꯩꯗꯤ ꯇꯥꯏꯒꯔ ꯏꯁ ꯕꯦꯛꯅ ꯔꯥꯅꯨ ꯃꯣꯟꯗꯜ ꯗꯤꯗꯤ ꯕꯦꯝꯆꯥ ꯃꯩꯇꯩ ꯑꯣ ꯑꯠꯆꯥ ꯀꯩꯅꯣ ꯍꯥꯏ ꯆꯦ ꯕꯦꯝꯆꯥ ꯆꯥ ꯐꯖꯕꯁꯦ ꯅꯪꯅ ꯔꯥꯅꯨ ꯃꯣꯟꯗꯜꯒ ꯀꯧꯏꯗꯣ ꯔꯥꯅꯨ ꯃꯣꯟꯗꯜ ꯃꯤꯠꯇꯒ ꯎꯔꯛꯏꯌꯦ ꯇꯜꯂꯤꯀꯣ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯆꯦ ꯕꯦꯝꯆꯥ ꯕꯥꯏ ꯍꯥꯏ ꯏꯆꯦ ꯉꯥꯉꯣꯝꯅ ꯕꯥꯏ ꯏꯆꯦ ꯕꯦꯝ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯝꯅ ꯏꯇꯥꯎ ꯃꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯩꯁꯨ ꯆꯥꯕ ꯂꯥꯛꯀꯦ ꯍꯥꯏ ꯏꯆꯦꯅꯤꯃꯥꯅ ꯇꯥꯏꯒꯔ ꯀꯤꯡꯀꯣꯡꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯥꯔꯖꯦꯟ ꯏꯇꯥꯎ ꯃꯃꯥ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯇꯥꯏꯒꯔꯁꯤꯅ ꯑꯅꯤꯃꯥ ꯍꯥꯏ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯃꯃꯥꯗ ꯌꯥꯡꯅ ꯆꯥꯛ ꯊꯣꯡꯍꯜꯂꯨ ꯏꯕꯥꯅꯤꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕ ꯆꯠꯇꯩꯅꯤ ꯍꯥꯏ ꯇꯥꯏꯒꯔꯁ ꯕꯦꯡꯅ ꯑꯥꯔ ꯀꯦ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯁꯞ ꯁꯣꯏꯗꯅ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯅꯦꯅꯦ ꯀꯨꯂꯕꯇꯤ ꯑꯩꯁꯨ ꯇꯧꯖꯔꯛꯀꯦ ꯆꯦꯅꯤꯃꯥ ꯀꯣꯃꯦꯟ ꯊꯅꯝꯃꯨꯀꯣ ꯅꯦꯅꯦ ꯍꯜꯂꯛꯄꯅꯤ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯍꯣꯏꯅꯦ ꯆꯥꯛ ꯂꯣꯏꯔꯅꯤ ꯂꯥꯛꯂꯣ ꯍꯥꯏ ꯇꯥꯏꯒꯔꯁ ꯕꯦꯡꯅ ꯑꯥꯔ ꯀꯦ ꯅꯦꯅꯦ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯋꯥꯔꯧꯖꯥꯗꯦ ꯉꯁꯤꯁꯦ ꯕ꯭ꯂꯨ ꯄꯤꯕ ꯌꯥꯗꯗꯕꯅꯤꯀꯣ ꯀ꯭ꯂꯤꯛ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯉꯁꯥꯏꯗꯒꯤ ꯇꯧꯔꯛꯏꯅꯤ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯏꯇꯥꯎ ꯂꯥꯛꯂꯒꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯏꯔꯛꯑꯅꯨꯀꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯀꯣꯃꯦꯟ ꯏꯔꯛꯑꯅꯨꯗꯣ ꯂꯩꯗꯤ ꯂꯩꯕꯤꯌꯨ ꯂꯣꯏꯕ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯆꯠꯂꯁꯤꯔꯣ ꯃꯐꯝ ꯑꯃꯗ ꯀꯣꯏꯔꯨꯁꯤ ꯑꯗꯨ ꯆꯦꯅꯤꯃꯥ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯅꯦꯅꯦꯁꯤꯅ ꯍꯣꯏ ꯍꯣꯏ ꯉꯥꯉꯣꯝ ꯍꯥꯏ ꯑꯗꯨꯒ ꯗꯥꯀꯨꯃꯟ ꯏꯇꯥꯎ ꯌꯥꯏꯌꯦ ꯍꯥꯏꯈ꯭ꯔꯦ ꯆꯦꯅꯤꯃꯥꯅ ꯆꯠꯂꯣ ꯆꯠꯂꯣꯅꯦ ꯕ꯭ꯔꯣ ꯍꯥꯏ ꯆꯠꯂꯣ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯑꯩꯅ ꯆꯠꯇꯣꯏ ꯃꯐꯝꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯇꯥꯏꯒꯔ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯥꯔ ꯀꯦ ꯅꯦꯅꯦꯅ ꯍꯣꯏ ꯍꯣꯏ ꯇꯥꯏꯒꯔ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯁꯥꯏꯀꯜꯗ ꯐꯝꯃꯣ ꯏꯁ ꯉꯁꯥꯏ ꯒꯥꯔꯤꯗꯣ ꯊꯥꯎ ꯌꯥꯎꯗ꯭ꯔꯕꯣ ꯁꯥꯏꯀꯜꯗ ꯐꯝꯃꯣ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯇꯦꯔꯦ ꯃꯦꯔꯦ ꯇꯦꯔꯦ ꯃꯦꯔꯦ ꯇꯦꯔꯦ ꯃꯦꯔꯦ ꯀꯥꯍꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯌꯦꯜꯕꯤꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯗꯣ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯀꯩꯅꯣ ꯇꯧꯒꯦ ꯄꯨꯡ 2 ꯐꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯉꯝꯗ꯭ꯔꯦ ꯃꯤ 23 ꯂꯩꯔꯤꯗꯣꯏꯁꯨ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯕꯁꯦ ꯑꯩ ꯉꯝꯗꯦꯕꯀꯣ ꯑꯗꯩ ꯆꯦꯅꯤꯃꯥꯅꯁꯨ ꯑꯩ ꯊꯣꯛꯂꯒꯦ ꯊꯣꯛꯑꯣ ꯆꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯕꯤꯖꯦꯒꯤ ꯂꯥꯏꯚ ꯍꯧꯔꯦ ꯑꯗꯨꯒ ꯗꯥꯀꯨꯃꯟꯅ ꯏꯇꯥꯎ ꯁꯥꯏꯀꯜ ꯇꯞꯅ ꯊꯧꯌꯨ ꯑꯣ ꯇꯞ ꯊꯧꯕ ꯏꯇꯥꯎ ꯆꯞꯄꯦ ꯃꯈꯣꯡ ꯑꯗꯨꯒ ꯀꯦꯅꯤꯅꯦꯅ ꯔꯥꯅꯨ ꯃꯣꯟꯗꯜꯗꯣ ꯑꯩ ꯃꯥꯟꯕꯅꯤ ꯁꯨꯁꯃꯤ ꯍꯥꯏ ꯃꯥꯟꯗꯦ ꯅꯦꯅꯦ ꯁꯤ ꯅꯪꯅ ꯍꯦꯟꯈ꯭ꯔꯕꯩ ꯋꯥꯅꯤ ꯀꯩꯅꯣꯅꯦ ꯃꯗꯨꯗꯤ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯑꯅꯤꯃꯥ ꯅꯪꯅ ꯀꯗꯣꯝꯗ ꯍꯥꯏ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯁꯔꯃꯥ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ ꯑꯗꯨꯒ ꯂꯣꯀꯦꯟꯗ꯭ꯔꯣ ꯁꯔꯃꯥꯅ ꯑꯃꯝꯕꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏ ꯑꯃꯝꯕꯗ ꯑꯦꯜꯕꯤ ꯇꯧꯔꯤꯅꯤ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯑꯗꯣ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯌꯣ ꯆꯦꯅꯦꯜꯗꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯅꯧꯕꯅꯤꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠꯁꯦ ꯇꯣꯏꯅ ꯅꯤꯖꯕꯅꯤ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯑꯦꯜꯕꯤꯁꯦ ꯑꯗꯨꯝ ꯑꯃꯝꯕꯗ ꯁꯛ ꯎꯗꯕꯗ ꯇꯧꯕꯅꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯀꯣꯃꯦꯟ ꯏꯕꯤꯔꯛꯑꯅꯨ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯕꯅꯦ ꯑꯗꯨꯒ ꯆꯦꯅꯤꯃꯥꯅ ꯍꯥꯏꯅꯗꯕꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ ꯆꯦꯅꯤꯃꯥ ꯑꯩ ꯃꯈꯣꯟ ꯂꯣꯏ ꯇꯥꯗ꯭ꯔꯅꯦ ꯑꯗꯨꯝ ꯄꯤꯛꯁꯜꯂꯛꯇꯅ ꯂꯣꯏꯔꯦ ꯃꯈꯣꯟꯁꯦ ꯍꯥꯏꯗꯣꯛꯅꯗꯕꯤ ꯌꯥꯏ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯟ ꯑꯅꯤꯃꯥ ꯃꯥꯏꯔꯦꯟ ꯅꯪꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯃꯥꯔꯖꯤꯌꯥꯅ ꯆꯦ ꯁꯨꯁꯃꯤ ꯊꯦꯡꯀ꯭ꯌꯨ ꯃꯥꯔꯖꯤꯌꯥ ꯆꯤꯆꯦꯒꯤꯗ ꯂꯥꯛꯄꯤꯕꯒꯤ ꯅꯪꯒꯤ ꯁꯞꯁꯨ ꯍꯜꯂꯝꯃꯦ ꯆꯤꯆꯦꯅꯀꯣ ꯑꯗꯨꯒ ꯃꯥꯔꯖꯤꯌꯥ ꯂꯥꯛꯄꯤꯕꯒꯤ ꯆꯤꯆꯦꯗ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯥꯛ ꯆꯥꯔꯛꯑꯕ꯭ꯔꯣ ꯑꯗꯨꯒ ꯑꯥꯔꯖꯦꯅ ꯏꯇꯥꯎ ꯌꯥꯝ ꯊꯥꯞꯇꯦꯗ ꯍꯥꯏ ꯑꯗꯨ ꯆꯦꯅꯤꯃꯥꯅ ꯃꯣꯁꯣꯔꯤ ꯊꯣꯡꯉꯤ ꯁꯔꯃꯥ ꯍꯥꯏ ꯃꯥꯔꯖꯤꯌꯥꯅ ꯑꯥꯔꯖꯦ ꯍꯥꯏ ꯑꯗꯨ ꯃꯥꯔꯖꯤꯌꯥꯅ ꯑꯅꯤꯃꯥ ꯍꯥꯏ ꯑꯥꯔꯖꯦꯅ ꯃꯥꯔꯖꯤꯌꯥ ꯍꯥꯏ ꯆꯦ ꯁꯣꯔꯃꯥꯅ ꯑꯅꯤꯃꯥ ꯑꯩ ꯅꯪꯉꯣꯟꯗ ꯁꯞ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯇꯧꯁꯜꯂꯨ ꯆꯦ ꯃꯥꯔꯖꯤꯌꯥꯅ ꯁꯣꯔꯃꯥ ꯍꯥꯏ ꯑꯗꯨꯒ ꯃꯥꯔꯖꯤꯌꯥꯅ ꯁꯔꯃꯥ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯀꯛꯆꯔꯒꯦ ꯑꯝꯇ ꯕꯥꯏ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯁꯤ ꯃꯊꯪ ꯑꯃꯨꯛ ꯀꯅꯥꯒꯤꯗꯅ ꯎꯅꯔꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ
आरजे आरजे दाखुमन चे निमा चे शर्मा मार्जिया थैंक यू मैम पुनमक बाय ओइजरगेको अइसु दुम कइनो खरा तौरगे से सुस्मी nga चा ओके ओके मार्जिया साव यादेको चिचे गिसे पुंग अनि फारेबको दो चिचे दो खतम कइनो तौद्रे हजिक चाक अमता थोंगे तौरी दुदना दुम मथंग थाबदा मुदुम लाक्पिउको दई बाय ओरगे मैम कागे